ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯅ ꯑꯥꯒꯁ ꯊꯥꯒꯤ 2026 ꯑꯥꯒꯁ ꯊꯥꯁꯤꯒꯤ ꯔꯥꯁꯤꯐꯜꯅꯦꯀꯣ ꯔꯥꯁꯤꯐꯜꯁꯦ ꯃꯨꯟꯁꯥꯏꯟꯗ ꯌꯦꯡꯖꯔꯛꯄꯅꯤ ꯑꯗꯨꯒ ꯄ꯭ꯂꯥꯅꯦꯠꯀꯤ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯅꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯔꯛꯀꯦ ꯃꯦꯖꯔ ꯏꯚꯦꯟꯠ ꯀꯩꯀꯥꯗꯣ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯍꯧꯖꯔꯛꯀꯦ ꯃꯦꯟꯁ ꯔꯥꯁꯤꯒꯤꯀꯣ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯑꯩ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃꯁꯨ ꯄꯤꯖꯔꯝꯒꯦ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯍꯥꯟꯕꯒꯤ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯄ꯭ꯂꯥꯅꯦꯠꯁꯦ ꯑꯐꯕ ꯒ꯭ꯔꯍꯁꯦ ꯀꯩꯀꯩꯅꯣ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯖꯨꯄꯤꯇꯔ ꯀꯣ ꯒꯨꯔꯨ ꯐꯩ ꯃꯪꯒꯜ ꯐꯩ ꯁꯨꯔꯤꯌꯥ ꯑꯗꯩꯗꯤ ꯕꯨꯙ ꯀꯣ ꯃꯥꯔꯀꯔꯤ ꯐꯩ ꯔꯥꯍꯨꯁꯨ ꯐꯩꯀꯣ ꯑꯗꯨꯒ ꯐꯠꯇ꯭ꯔꯤꯕꯁꯦ ꯁꯅꯤꯕꯨꯗꯤ ꯑꯗꯨꯝ ꯁꯅꯤꯒꯤ ꯁꯥꯔꯦ ꯁꯥꯇꯤ ꯂꯩꯕꯅꯤꯀꯣ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯗꯨꯗꯨꯅꯅꯤ ꯑꯗꯨꯒ ꯁꯨꯀ꯭ꯔ ꯕꯦꯅꯁ ꯀꯣ ꯑꯗꯨꯒ ꯀꯦꯇꯨꯒ ꯐꯠꯇꯦ ꯑꯗꯣ ꯀꯩꯀꯩ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯔꯛꯀꯦ ꯑꯅꯝꯕꯅ ꯒꯨꯔꯨꯁꯦ ꯃꯥꯒꯤ ꯐꯣꯔꯠ ꯍꯥꯎꯁꯇ ꯂꯩ ꯖꯨꯄꯤꯇꯔ ꯐꯣꯔꯠ ꯍꯥꯎꯁꯇ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯥꯛꯀꯗꯕ ꯑꯣꯏꯔꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯉꯥꯛꯊꯣꯛꯑꯅꯤꯀꯣ ꯅꯪꯒꯤ ꯒꯨꯔꯨꯁꯤꯅ 2026 ꯑꯥꯒꯁ ꯊꯥꯁꯤꯒꯤꯅꯤꯀꯣ ꯌꯦꯡꯖꯔꯛꯏꯁꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯌꯨꯝꯗ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯈꯣꯠꯂꯝꯕ ꯂꯩꯔꯒꯁꯨ ꯈꯔꯗꯤ ꯐꯔꯛꯑꯅꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯗꯨꯒ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯐꯔꯛꯑꯅꯤ ꯑꯗꯨꯒ ꯏꯃꯥꯒꯅ ꯑꯅꯝꯕ ꯍꯦꯟꯅ ꯐꯅ ꯎꯏꯀꯣ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯂꯛ ꯂꯥꯛꯄ ꯈꯪꯍꯧꯗꯅ ꯗꯥꯎ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯀꯣ ꯖꯨꯄꯤꯇꯔꯅ ꯐ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯃꯊꯪꯗ ꯃꯪꯒꯜꯁꯦ ꯊꯥꯔꯠ ꯍꯥꯎꯁꯇ ꯂꯩꯀꯣ ꯃꯪꯒꯜꯅ ꯊꯥꯔꯠ ꯍꯥꯎꯁꯇ ꯂꯩꯕꯁꯤꯁꯨ ꯑꯗꯨꯝ ꯐꯩ ꯃꯪꯒꯜꯅ ꯊꯥꯔꯠ ꯍꯥꯎꯁꯇ ꯂꯩ ꯇꯥꯔꯒꯗꯤ ꯏꯅꯔꯖꯤ ꯌꯥꯝꯅ ꯋꯥꯡꯉꯅꯤ ꯑꯗꯩꯗꯤ ꯊꯧꯅꯥ ꯂꯩꯕ ꯇꯧꯒꯦ ꯍꯥꯏꯔꯒ ꯁꯠ ꯇꯧꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯗꯛ ꯊꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯅꯪꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯗꯣ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯨꯅ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯏꯆꯟ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯗꯒꯤ ꯁꯞꯄꯣꯔꯠ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯨꯔꯤꯌꯥꯒ ꯕꯨꯙꯀꯁꯦ ꯁꯤꯁꯨ ꯐꯩ ꯐꯣꯔꯠ ꯍꯥꯎꯁꯇ ꯂꯥꯛꯀꯗꯧꯔꯦ ꯃꯣꯏꯁꯨꯀꯣ ꯑꯗꯨꯒ ꯁꯨꯔꯤꯌꯥꯅ ꯐꯣꯔꯠ ꯍꯥꯎꯁꯇ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯒ ꯃꯥꯔꯀꯔꯤꯅ ꯕꯨꯙꯁꯦ ꯐꯤꯐ ꯍꯥꯎꯁꯇ ꯂꯥꯛꯀꯗꯧꯔꯦ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯔꯝꯕ ꯑꯗꯩ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯉꯝꯃꯛꯑꯅꯤꯀꯣ ꯑꯗꯨꯒ ꯏꯟꯀꯝꯁꯦ ꯁꯗꯟꯂꯤ ꯒ꯭ꯔꯣꯠ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯔꯥꯍꯨꯁꯦ 11 ꯍꯥꯎꯁꯇ ꯂꯩ ꯔꯥꯍꯨꯅ 11 ꯍꯥꯎꯁꯇ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯐꯩꯀꯣ ꯑꯥꯒꯁ ꯊꯥꯒꯤ ꯑꯣꯏꯅ ꯃꯔꯝꯗꯤ ꯕꯤꯖꯤꯅꯦꯁ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯑꯗꯒꯤꯗꯤ ꯄꯩꯁꯥ ꯍꯦꯟꯅ ꯂꯥꯛꯄ ꯄꯩꯁꯥ ꯍꯦꯟꯅ ꯀꯃꯥꯏꯅ ꯆꯥꯎꯊꯣꯛꯁꯤꯒꯦꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯁꯨ ꯐꯩ ꯑꯗꯨꯒ ꯁꯅꯤꯒꯤꯁꯦ ꯁꯔꯦ ꯁꯥꯊꯤ ꯂꯩꯕꯅꯤꯀꯣ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯗꯨꯅ ꯊꯕꯛꯁꯦ ꯈꯤꯇꯪ ꯗꯤꯂꯦꯗꯤ ꯆꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯋꯥꯕꯤꯔꯨꯅꯨ ꯃꯔꯝꯗꯤ ꯔꯥꯍꯨ ꯍꯥꯏꯔꯦ ꯐꯔꯦ ꯒꯨꯔꯨꯁꯨ ꯐꯔꯦꯀꯣ ꯑꯗꯨꯗꯨꯅ ꯀꯩꯁꯨ ꯌꯥꯝ ꯊꯣꯏꯗꯣꯛꯄꯗꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯁꯅꯤꯒꯤꯁꯦ ꯍꯣꯏ ꯍꯥꯟꯅ ꯋꯥꯔꯝꯕꯗꯣ ꯈꯤꯇꯪꯗꯤ ꯐꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯕꯨ ꯁꯅꯤꯒꯤ ꯉꯁꯥꯏꯒꯤ ꯁꯥꯔꯦ ꯁꯥꯊꯤ ꯂꯩꯔꯤꯕꯅꯤꯅ ꯉꯁꯥꯏ ꯄꯣꯠ ꯍꯦꯟꯅ ꯑꯦꯛꯁꯄꯦꯟ ꯆꯠꯄ ꯗꯤꯂꯦ ꯆꯠꯄ ꯁꯤꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯀꯣ ꯃꯁꯥꯒꯤ ꯋꯥꯈꯜ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯕꯦꯅꯁ ꯁꯨꯀ꯭ꯔ ꯒ꯭ꯔꯍ ꯁꯤꯁꯤꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯠꯇ꯭ꯔꯦꯀꯣ ꯃꯥꯒꯤ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯁꯦ ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯣꯠ ꯆꯩ ꯂꯛꯖꯔꯤ ꯑꯥꯏꯇꯦꯝ ꯂꯩꯁꯜꯂꯨꯕꯗꯒꯤ ꯑꯋꯥꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯕꯩ ꯃꯇꯥꯡꯁꯤꯗ ꯑꯅꯝꯕꯅ ꯅꯨꯡꯁꯤꯅꯕꯩ ꯃꯇꯥꯡꯗ ꯔꯤꯂꯦꯁꯟꯁꯤꯞꯇ ꯉꯥꯛꯇ ꯇꯥꯏꯅꯔꯛꯀꯅꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯃꯇꯥꯡꯁꯤꯗ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕ ꯑꯗꯩꯗꯤ ꯌꯥꯝ ꯄꯨꯔꯥ ꯄꯔꯃꯤꯅꯦꯟ ꯅꯠꯇꯕꯤꯗ ꯍꯥꯏꯇꯥꯔꯦ ꯇꯦꯝꯄꯣꯔꯔꯤ ꯑꯣꯏꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯉꯥꯛꯊꯣꯛꯀꯗꯕꯁꯦ ꯁꯦꯞꯇꯦꯝꯕꯔꯐꯧꯗꯤ ꯉꯥꯛꯊꯣꯛꯑꯣ ꯍꯥꯏꯗꯤ ꯑꯥꯔꯒꯨꯃꯦꯟ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯑꯆꯧꯕ ꯊꯣꯛꯂꯛꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯊꯩꯗꯣꯛꯑꯣꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯀꯦꯇꯨꯁꯤꯁꯨ ꯐꯤꯐ ꯍꯥꯎꯁꯇ ꯂꯩꯁꯜꯂꯦ ꯀꯦꯇꯨꯅ ꯐꯤꯐ ꯍꯥꯎꯁꯇ ꯂꯩꯕꯁꯦ ꯐꯠꯇꯦ ꯑꯗꯣ ꯁꯤꯒꯤꯅ ꯑꯃꯨꯛ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯤꯗ ꯇꯧꯒꯅꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯈꯪꯍꯧꯗꯅ ꯄꯨꯆꯥꯎꯗ ꯁꯥꯎꯒꯠꯄꯗꯣ ꯑꯗꯒꯤꯗꯤ ꯅꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯇꯧꯒꯅꯣ ꯍꯥꯏꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯒ ꯆꯥꯎꯊꯣꯛꯄ ꯈꯣꯠꯄꯗꯣ ꯑꯗꯨꯒꯨꯝꯕ ꯇꯧꯒꯅꯣꯅ ꯍꯥꯏꯀꯣ ꯀꯦꯔꯤꯌꯔ ꯑꯃꯗꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡ ꯐꯩ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯁꯦ ꯃꯤꯛꯁ ꯑꯣꯏꯅ ꯆꯠꯂꯤꯀꯣ ꯑꯗꯨꯒ ꯑꯦꯚꯔꯦꯁꯇ ꯂꯩꯕꯁꯦ ꯈꯔ ꯐꯠꯇꯕꯁꯦ ꯍꯦꯜꯊꯀ ꯋꯥꯈꯜꯒ ꯃꯥꯏꯟꯒ ꯃꯔꯝꯗꯤ ꯁꯅꯤꯒꯤ ꯁꯔꯦ ꯁꯥꯊꯤ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯍꯥꯏꯖꯔꯝꯒꯦ ꯐꯠꯇꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯗꯤ ꯇꯧꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯤ ꯀꯟꯐꯤꯗꯦꯟꯁ ꯋꯥꯡꯅꯤ ꯅꯪꯅ ꯉꯥꯡꯕ ꯋꯥ ꯃꯤꯅ ꯇꯥꯔꯛꯑꯅꯤꯕ ꯍꯧꯖꯤꯛꯇꯤ ꯍꯟꯗꯛ ꯊꯥꯁꯤꯀꯣ ꯑꯗꯨꯒ ꯏꯅꯔꯖꯤ ꯂꯦꯚꯦꯜꯁꯤꯅ ꯌꯥꯝ ꯍꯥꯏ ꯑꯣꯏꯔꯛꯀꯅꯤꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯪ ꯁꯤꯗ ꯇ꯭ꯔꯦꯠꯅꯦꯕ ꯁꯤꯗ ꯂꯥꯛꯀꯗꯣꯏꯁꯦ ꯀꯩꯒꯨꯝꯕ ꯅꯪ ꯁꯤꯗꯩꯁꯤꯗ ꯏꯅꯔꯖꯤ ꯌꯥꯝꯅ ꯋꯥꯡꯉꯦ ꯅꯪꯅ ꯋꯥꯡꯕꯩ ꯃꯇꯤꯛ ꯍꯥꯏꯗꯤ ꯍꯥꯊꯨꯅ ꯊꯕꯛ ꯇꯧꯁꯟꯕ ꯀꯩꯒꯨꯝꯕ ꯊꯣꯛ ꯇꯥꯔꯒꯗꯤ ꯅꯪ ꯊꯕꯛꯇꯣ ꯂꯥꯏꯊꯣꯔꯛꯄ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨꯗꯣ ꯅꯪꯒꯤ ꯇ꯭ꯔꯦꯞꯅꯦꯕ ꯑꯗꯨꯗꯣ ꯅꯪ ꯐꯥꯖꯤꯟꯈ꯭ꯔꯅꯤꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ
ꯑꯣꯟꯅ ꯇꯩꯅ ꯆꯠꯈ꯭ꯔꯅꯤꯕ ꯅꯪꯅ ꯑꯐꯕ ꯊꯕꯛꯇ ꯇꯧꯒꯦꯅ ꯈꯜꯂꯝꯕꯈꯩꯗꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯅꯪ ꯏꯅꯔꯖꯤ ꯂꯦꯚꯦꯜꯗꯣ ꯌꯥꯝ ꯋꯥꯡꯅ ꯂꯥꯛꯑꯒꯁꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯊꯨ ꯍꯥꯊꯨꯅꯗꯤ ꯇꯧꯕꯤꯒꯅꯣꯕꯀꯣ ꯃꯦꯟꯁ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯥꯒꯁ ꯊꯥꯁꯤꯗ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯔꯥశꯤ ꯕ꯭ꯔꯤꯁꯞ ꯔꯥశꯤꯒꯤꯀꯣ ꯕ꯭ꯔꯤꯁꯞ ꯔꯥశꯤꯒꯤꯁꯨ ꯒ꯭ꯔꯍꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯑꯥꯒꯁ ꯊꯥꯒꯤ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯖꯕꯅꯤꯀꯣ ꯃꯦꯝ ꯑꯗꯨꯒ ꯄ꯭ꯂꯥꯅꯦꯠꯀꯤ ꯑꯐꯕ ꯐꯠꯇꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯑꯩ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃꯒ ꯄꯤꯖꯔꯝꯒꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯥꯒꯁ ꯊꯥꯁꯤꯗ ꯑꯐꯕ ꯒ꯭ꯔꯍ ꯍꯥꯏꯔꯒꯗꯤ ꯒꯨꯔꯨ ꯀꯣ ꯖꯨꯄꯤꯇꯔ ꯐꯩ ꯁꯨꯀ꯭ꯔ ꯒ꯭ꯔꯍ ꯐꯩ ꯑꯗꯨꯒ ꯕꯨꯙ ꯁꯨꯔꯌ ꯀꯦꯇꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯩꯀꯣ ꯑꯗꯨꯒ ꯐꯠꯇꯕ ꯒ꯭ꯔꯍ ꯍꯥꯏꯔꯒꯗꯤ ꯁꯅꯤꯅꯦ ꯔꯥꯍꯨꯅꯦ ꯑꯗꯨꯒ ꯃꯪꯒꯜꯒ ꯑꯥꯒꯁ ꯊꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕꯅꯣ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯅꯪꯒꯤ ꯒꯨꯔꯨꯁꯦ ꯊꯥꯔꯠ ꯍꯥꯎꯁꯇ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯔꯅꯤ ꯋꯥ ꯉꯥꯡꯕ ꯍꯩꯒꯅꯤ ꯑꯗꯩꯗꯤ ꯅꯪꯒꯤ ꯀꯔꯦꯖ ꯊꯧꯅꯥꯗꯣ ꯑꯗꯨꯗꯤ ꯍꯦꯟꯒꯠꯄ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯏꯆꯤꯟ ꯏꯅꯥꯎꯈꯩꯒ ꯔꯤꯂꯦꯁꯟꯁꯤꯞ ꯐꯕ ꯑꯗꯨꯒ ꯃꯇꯦꯛ ꯃꯌꯥ ꯆꯠꯄꯗ ꯀꯥꯟꯅꯕ ꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯨꯀ꯭ꯔꯁꯤꯗ ꯁꯨꯀ꯭ꯔꯁꯨ ꯑꯗꯨꯝ ꯐꯔꯦ ꯁꯨꯀ꯭ꯔ ꯐꯕꯅꯤ나 ꯁꯨꯀ꯭ꯔꯁꯤꯅ ꯁꯤꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯁꯦ ꯂꯛꯖꯔꯤ ꯑꯥꯏꯇꯦꯝ ꯂꯩꯕ ꯈꯣꯠꯄꯗꯤ ꯑꯣꯏꯔꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯀꯝꯐꯣꯔꯠ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯉꯥꯏꯕꯗꯣ ꯐꯦꯃꯤꯂꯤꯗ ꯑꯗꯨ ꯄꯤꯕ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯅꯁꯥꯒꯤ ꯒ꯭ꯔꯣꯠ ꯂꯩꯖꯅꯕ ꯊꯕꯛ ꯇꯧꯖꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯕꯨꯙꯀ ꯁꯨꯔꯌꯒ ꯁꯤꯁꯨ ꯐꯩ ꯐꯣꯔꯠꯀ ꯐꯤꯐꯠ ꯍꯥꯎꯁꯇ ꯂꯩꯀꯣ ꯆꯪꯉꯛꯀꯗꯧꯔꯦ ꯆꯪꯉꯛꯑꯅꯤ ꯑꯗꯨꯗꯨꯅ ꯅꯪꯁꯦ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯄꯔꯇꯤ ꯒꯦꯟ ꯑꯣꯏꯕ ꯑꯗꯒꯤ ꯅꯪꯒꯤ ꯏꯟꯚꯦꯁꯃꯦꯟ ꯇꯧꯖꯈꯤꯕ ꯑꯗꯒꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯀꯤ ꯍꯥꯏꯇꯥꯔꯦ ꯏꯟꯚꯦꯁꯃꯦꯟꯁꯦ ꯃꯈꯜ ꯃꯈꯜꯅꯦ ꯀꯣꯆꯤꯡ ꯌꯥꯎꯕ ꯑꯣꯏꯔꯁꯨ ꯑꯗꯨꯁꯨ ꯏꯟꯚꯦꯁꯃꯦꯟ ꯃꯈꯜ ꯑꯃꯅꯤꯀꯣ ꯏꯁꯥꯒꯤ ꯑꯗ ꯑꯐꯕ ꯄꯤꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯀꯦꯇꯨꯁꯤꯅ ꯐꯣꯔꯠ ꯍꯥꯎꯁꯇ ꯂꯩꯀꯣ ꯑꯗꯣ ꯀꯦꯇꯨꯁꯦ ꯌꯥꯔꯤꯒꯩ ꯃꯥꯗꯤ ꯗꯤꯇꯦꯜꯁ ꯉꯥꯛꯇꯅꯦ ꯑꯅꯝꯕꯅꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯕ꯭ꯔꯤꯁꯞ ꯔꯥశꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯗ ꯄꯤꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯦꯗꯤꯇꯦꯁꯟꯒ ꯈꯔ ꯑꯗꯨꯝ ꯇꯧꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎꯀꯣ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯑꯗꯒꯤꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯀꯗꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯅ ꯄꯤꯀꯣ ꯑꯗꯨꯒ ꯐꯠꯇ꯭ꯔꯤꯕ ꯒ꯭ꯔꯍꯁꯦ ꯁꯅꯤꯅꯦ ꯔꯥꯍꯨꯅꯦ ꯃꯪꯒꯜꯅꯦꯀꯣ ꯑꯗꯣ ꯁꯅꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ 11 ꯍꯥꯎꯁꯇ ꯂꯩꯀꯣ 11 ꯍꯥꯎꯁꯇ ꯑꯗꯨꯗꯨꯅ ꯏꯟꯀꯝꯗꯤ ꯄꯤꯅꯤꯕꯀꯣ ꯏꯟꯀꯝꯗꯤ ꯄꯤꯅꯤ ꯑꯗꯨꯕꯨ ꯇꯦꯁ ꯑꯃꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯈꯥꯡꯕ ꯀꯌꯥꯝ ꯀꯜꯂꯤ ꯀꯟꯗꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯄꯩꯁా ꯑꯆꯧꯕ ꯂꯥꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯉꯥꯏꯕ ꯉꯝꯕ꯭ꯔꯥ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯗꯤꯂꯦ ꯆꯠꯈꯤꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯣꯡ ꯇꯥꯝꯒꯤ ꯃꯔꯨꯞ ꯀꯩꯀꯥ ꯐꯥꯎꯗꯕ ꯂꯩꯔꯁꯨ ꯗꯤꯂꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯇꯧꯒꯅꯤꯀꯣ ꯑꯗꯨꯒ ꯔꯥꯍꯨꯁꯨ 10 ꯍꯥꯎꯁꯇ ꯂꯩ ꯔꯥꯍꯨꯅ 10 ꯍꯥꯎꯁꯇ ꯂꯩ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯆꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯧꯔꯒꯗꯤ ꯁꯤ ꯐꯅꯤ ꯁꯤ ꯇꯧꯒꯦ ꯑꯗꯩꯗꯤ ꯁꯤꯕꯨꯛ ꯌꯧꯔꯒꯗꯤ ꯁꯤꯃ ꯐꯪꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯌꯥꯝ ꯆꯥꯎꯖꯕ ꯇꯧꯒꯗꯕꯨ ꯈꯪꯍꯧꯗꯅ ꯑꯣꯐꯤꯁꯇ ꯑꯣꯏꯔꯁꯨ ꯄꯣꯂꯤꯇꯤꯛꯁ ꯍꯦꯛ ꯌꯥꯎꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯑꯆꯧ ꯑꯁꯥꯡ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯒꯤga ꯋꯥꯈꯜ ꯍꯦꯛ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ ꯑꯗꯨꯕꯨ ꯇꯧꯔꯣꯏꯗꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯆꯦꯟꯖ ꯇꯧꯒꯦꯅ ꯇꯧꯕꯤꯒꯅꯨꯀꯣ ꯈꯨꯗꯛꯇ ꯃꯔꯝꯗꯤ ꯔꯥꯍꯨꯅ 10 ꯍꯥꯎꯁꯇ ꯂꯩꯕꯒꯤꯀꯣ ꯊꯕꯛ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯟꯗꯛ ꯊꯥꯁꯦ ꯑꯥꯒꯁ ꯊꯥꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯃꯪꯒꯜ ꯃꯥꯔꯁꯁꯦꯀꯣ ꯃꯪꯒꯜ ꯒ꯭ꯔꯍꯁꯦ 2nd ꯍꯥꯎꯁꯇ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯅꯪꯅ ꯋꯥ ꯉꯥꯡꯕꯁꯦ ꯃꯤꯅ ꯍꯦꯛ ꯍꯥꯏꯗꯤ ꯁꯛ ꯌꯥꯝ ꯇꯥꯈꯠꯄꯒꯨꯝꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯕꯀꯣ ꯑꯗꯨꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯅꯪꯒꯤ ꯚꯣꯏꯁꯀꯤ ꯇꯣꯟꯗꯣ ꯈꯤꯇꯪ ꯇꯞꯊꯕꯤꯌꯨ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯈꯩꯅꯁꯨ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯁꯥꯎꯔꯛꯄ ꯌꯥꯏꯀꯣ ꯅꯪꯒ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯗ ꯀꯦꯔꯤꯌꯔꯒ ꯑꯗꯒꯤꯗꯤ ꯄꯩꯁꯥꯒꯤ ꯍꯥꯏꯔꯒꯗꯤ ꯁꯤꯗꯁꯨ ꯐꯩꯀꯣ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯂꯞ ꯍꯥꯏꯔꯒꯁꯨ ꯐꯩ ꯍꯦꯜꯊ ꯀꯃꯥꯏꯟꯒ ꯐꯩ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯉꯁꯥꯏ ꯗꯤꯂꯦ ꯆꯠꯄ ꯑꯗꯒꯤꯗꯤ ꯑꯍꯟ ꯏꯊꯛ ꯊꯣꯡꯕ ꯍꯥꯏꯗꯤ ꯁꯍꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯈꯠꯅ ꯆꯩꯅꯛꯄ ꯌꯥꯎꯔꯛꯄ ꯑꯥꯔꯒꯨꯃꯦꯟ ꯇꯧꯅꯔꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤꯀꯣ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯕ꯭ꯔꯤꯁꯞ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯊꯥꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯇꯧꯖꯔꯝꯒꯦꯀꯣ ꯍꯟꯗꯛ ꯊꯥꯁꯤꯗꯅꯦ ꯂꯦꯁꯟ ꯑꯃ ꯇꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯐꯖꯅ ꯂꯧꯁꯟꯕ ꯉꯝ ꯇꯥꯔꯒꯗꯤ ꯃꯈꯥꯗ ꯂꯦꯝꯍꯧꯔꯤꯕ ꯑꯥꯒꯁ ꯊꯥ ꯅꯠꯇꯕ ꯑꯥꯒꯁꯀꯤ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯊꯥꯁꯦ ꯅꯪ ꯐꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯁꯤꯗ ꯉꯁꯥꯏꯁꯨ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯏꯊꯛ ꯊꯣꯡꯕ ꯀꯩꯒ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯗꯣ ꯂꯦꯁꯟ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯇꯥꯟ ꯆꯥꯗ꯭ꯔꯒꯗꯤ ꯑꯗꯨꯗꯨꯅ ꯂꯦꯁꯟ ꯑꯃꯗꯤ ꯇꯝꯕꯤꯔꯛꯀꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯀꯔꯝꯕ ꯂꯦꯁꯟꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯅꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯁꯨ ꯂꯦꯁꯟ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨꯗꯒꯤ ꯅꯪ
mathang gi lemawriba tha do ado nang nungai na chakani haibako aduga haugiba thodok ningjingakpa yai haibako haugiba thodok ningjingakpa yai aduna maram oraga nangonda wakhal waba adumain tawba yai ko adu sije August thagi ni chumbre yambi ko myam Brishabh rashi gi oina mayam mathang gi sina Mithun rashi gi ko Mithun rashi gi shu Graha gi khongchat ki matung ina yangjarakpani 2026 August thagi aduda bagi karamba graha na phai karamba na phatte adu ai haijarke aduga loirakpa matamda prediction ong piramge adudo chumbre yambi ko August thasida aduga event ke tholakadabno habdundi ai video nongna tongana semga tha jarke ahambada afaba planet chana hajarke ko afaba planet je Jupiter phai Rahu phai Ketu phai ko aduga phattaba planet se Shani ne Mercury ne aduga Surya ga tawgadabu Shani gi sare sati amam kemta laite ko Mithun rashi gi oina adubu khurodi kitang thangkani maramdi Shani se 10 house da layeba ko adunane adu ai hajarake ahambada Jupiter ko Jupiter je second house da lay ko August asida aduduna phabaje karmada farakani kana financial growth lakani ko aduga family farakani family da harau tayamba adugma pirakani aduga wa ngangba matamda khoithumna ba haitare ko adugumba oirakani ko Mithun rashi gi oina aduga Rahu se 9 house da lay ko Rahu da 9 house da lebeje positive ta chinge habdi kai no ha matamda khangauda travel go madi tawba yai ko khangauda travel tawba yai aduga haidi paisa lak por so khangauda lakpa adumaina ko aduga luck laigani ko Rahu na 9 house da laitaraga de aduga collaboration go matawi ba siyai ko haidi kai gumba any YouTube gumba hambor e maga smai punge ko ke habor so kasu kaide adumaina tawbi ba kasu kaide aduga Ketu sina third house da laiba ko Ketu sina third house da lairaga so phai ko sije Ketu in third house da lairaga ka dawne nangon akiba lairoi ko akiba lairamba or so lokthokrani aduga nangi wakhal haitare wakhal charang na boloi phani wakhal da mental strength am lakpa thongna lakpa ko aduga risk lairaga su nangna hotlaga haitare kadai da lairina kholino adumain tawwa adagi nangi competitor enemy or nangna dum maithiba pibing ngamgani ko adugi lakani aduga mathangda Shani gi sare sathi di laite tawdo Shani je 10 house da layeba ko Shani da 10 house da laybaje positive ta chingde negative ta chingi ko sisina kai dorakane ha matamda nangi sorkadawa mafam je career ga ko career adagi di anamana career da ngato ena lani ko career pressure lerakpa adaidi nangi thabam tawbada masak khang dawa pochi nang delay hekta chatkhiba gumba adagi di nangi boss oigera sir oigera do yam strict oiba ko adumaina oirakani ko thabaki mafam na ngakani ko lakadoije aduga Mercury se weak oi ko Mercury se weak oibanina kamaina tarakani hai kansida nangonda wakhal charang naba daidi nangna phana wanga mada haidi hairaga ju ngasai communication gap lerapa kumba adumaina oirakani bako adaidi phone gumba laptop gumba yaworaga di yagandaba adumaina tarakani bako kaino sina Mercury sina weak oiraga di aduga Surya se third house da lay sisu ko si se mix ti oidini maramdi amaramda phaba chingi amaramda phatte ko maramdi nangonda energy budi pini aduga argument je mari sangdana base kanagano hai kansida nangi nanau paleraga di ichanupi ko haidi ithak thongba nataba ikha thabado aduga adagi di yumdang naba ke kawra ko moigi ego laina ba haitare adumaina oina lerakani bogo sise kaino da August horokpada leiroi August ki mayai chalakpadagi ni ko phatriba poche aduga sisina Mithun gi leire aduga Mithun rashi gi prediction pijaramge chumbre yambiu August thage nangna pamiba potu phangdaba yade na kannadi honani ba nangi energy gumba thadaraga haitare aduga adugi wakhalon yamna wangni ba haidi sibu yongnaba honagena aduga adui potto phangtaba mikupta sawningba hengalakpa yaiba ko aduna chumbre yambiu ko August asida aduga sigi poche phage haraga di nangna sawraga wangang dringeda second manga mukti break lobiyo na haiba ko si Mithun rashi gi ni ko man chumbre yambiu Mithun rashi gi August 2026 ki mayam mathangda Karka rashi gi ko Karka rashi gi shu moon sign di yangjarakpani August 2026 ki ko aduga magi graha gi khongchat ki matung ina yangapani aduga loirakpada
ꯀꯔꯀ ꯔꯥꯁꯤꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯇꯧꯖꯔꯝꯒꯦ ꯑꯥꯒꯁ ꯊꯥꯒꯤ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯆꯧꯕ ꯀꯩꯀꯩ ꯏꯚꯦꯟ ꯊꯣꯛꯂꯛꯀꯗꯕ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯀꯔꯀ ꯔꯥꯁꯤꯒꯤꯀꯣ ꯀꯔꯀ ꯔꯥꯁꯤꯒꯤ ꯐꯔꯤꯕ ꯒ꯭ꯔꯍꯁꯦ ꯐꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯦ ꯖꯨꯄꯤꯇꯔꯅꯦ ꯔꯥꯍꯨꯅꯦ ꯁꯨꯔꯤꯌꯒ ꯐꯩꯀꯣ ꯑꯗꯨꯒ ꯐꯠꯇ꯭ꯔꯤꯁꯤꯅ ꯁꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯁꯅꯤꯒꯤ ꯑꯁꯇꯃꯥ ꯁꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯀꯦꯇꯨ ꯐꯠꯇꯦ ꯃꯥꯔꯀꯔꯤ ꯐꯠꯇꯦꯀꯣ ꯑꯗꯣ ꯖꯨꯄꯤꯇꯔꯁꯦ ꯐꯥꯁ ꯍꯥꯎꯁꯇ ꯂꯩꯌꯦꯀꯣ ꯀꯔꯀꯒꯤ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯔꯤꯌꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯖꯨꯄꯤꯇꯔꯅ ꯐꯥꯁ ꯍꯥꯎꯁꯇꯒ ꯂꯩꯔꯛꯄꯁꯦꯀꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯁꯦꯡꯇꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯂꯥꯛꯄꯀꯣ ꯋꯥꯈꯜ ꯁꯦꯡꯇꯣꯔꯛꯄ ꯑꯗꯒꯤꯗꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯈꯣꯠꯄꯗ ꯅꯪꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯗꯣ ꯉꯥꯛꯊꯣꯛꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯛꯁꯨ ꯂꯩ ꯐꯩ ꯃꯦꯔꯦꯖ ꯄꯥꯔꯠꯅꯔꯁꯤꯞ ꯖꯨꯄꯤꯇꯔꯅ ꯐꯔꯒꯗꯤ ꯒꯨꯔꯨꯅꯤꯀꯣ ꯃꯥꯅ ꯐꯔꯗꯤ ꯂꯣꯏ ꯐꯩ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯔꯥꯍꯨꯁꯤꯅ 8 ꯍꯥꯎꯁꯇ ꯂꯩꯁꯜꯂꯦꯀꯣ 8 ꯍꯥꯎꯁꯇ ꯂꯩꯁꯜꯂꯦ ꯁꯤꯁꯨ ꯑꯗꯨꯝ ꯐꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯗꯥꯏꯗ ꯐꯔꯛꯀꯅꯤ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯔꯥꯍꯨꯅ ꯐꯔꯒꯗꯤ ꯄꯩꯁा ꯌꯥꯝ ꯄꯤꯒꯜꯂꯤꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯒꯦꯟ ꯑꯣꯏꯒꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯩꯁꯥꯁꯦ ꯀꯥꯏꯗꯩ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯅꯪꯒꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯅ ꯊꯝꯕ ꯅꯪ ꯅꯁꯥꯅ ꯇꯨꯃꯤꯟꯅ ꯑꯇꯣꯞꯄ ꯏꯟꯀꯝ ꯑꯃ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯀꯝ ꯂꯥꯛꯅꯕꯒꯤ ꯅꯪ ꯁꯣꯔꯁ ꯑꯃ ꯂꯩꯖꯕꯗꯣ ꯑꯗꯨꯗꯒꯤ ꯂꯥꯛꯀꯅꯤꯀꯣ ꯃꯤꯅ ꯈꯪꯍꯟꯗꯕ ꯄꯣꯠꯇꯣ ꯑꯗꯨꯗꯩ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯏꯟꯁꯨꯔꯦꯟꯁꯀꯨꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯗꯩ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯔꯨꯞꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯩ ꯄꯩꯁꯥ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯈꯪꯍꯧꯗꯕꯤꯗꯅꯤꯀꯣ ꯂꯥꯛꯀꯗꯧꯔꯤ ꯄꯩꯁꯥꯁꯦ ꯑꯗꯨꯒ ꯁꯨꯔꯤꯌꯁꯤꯅ ꯁꯦꯀꯦꯟ ꯍꯥꯎꯁꯇ ꯂꯩꯌꯦꯕꯀꯣ ꯁꯨꯔꯤꯌꯁꯤꯒꯤ ꯃꯥꯁꯨ ꯐꯩ ꯐꯔꯛꯀꯗꯧꯕ ꯃꯇꯝꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯔ ꯀꯥꯟꯗ ꯑꯥꯒꯁꯀꯤ ꯃꯌꯥꯏ ꯆꯠꯂꯛꯄꯗꯣ ꯑꯗꯒꯤ ꯐꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯅꯪꯒꯤ ꯁꯤꯗꯁꯨ ꯁꯨꯔꯤꯌꯁꯤꯁꯨ ꯅꯪꯉꯣꯟꯗ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯥꯟꯅꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ खितꯪ ꯍꯥꯟꯅ ꯐꯠꯂꯝꯗ꯭ꯔꯒꯁꯨ खितꯪ ꯍꯣꯡꯗꯣꯔꯛꯄꯒꯤ ꯅꯪꯅ ꯍꯣꯡꯗꯣꯛꯄ ꯉꯝꯃꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯕꯀꯣ ꯑꯗꯨꯒ ꯐꯠꯇ꯭ꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯦ ꯁꯅꯤꯅꯦꯀꯣ ꯁꯅꯤꯁꯦ 8 ꯍꯥꯎꯁꯇ ꯂꯩ ꯁꯅꯤꯅ 8 ꯍꯥꯎꯁꯇ ꯂꯩꯕꯁꯦ ꯑꯅꯝꯕꯅ ꯍꯦꯜꯊꯀꯤ ꯉꯥꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯀꯤꯌꯔ ꯂꯧꯕꯤꯌꯣ ꯅꯁꯥꯗ ꯑꯗꯨꯒ ꯅꯪꯅ ꯃꯊꯣꯡ ꯑꯃ ꯈꯪꯗꯕ ꯄꯩꯁꯥꯗꯤ ꯂꯥꯛꯅꯤꯗꯤ ꯈꯪꯕ ꯇꯧꯒꯗꯧꯕ ꯅꯪꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯨꯗꯕ ꯑꯣꯏꯔꯒꯗꯤ ꯏꯟꯚꯦꯁ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯗꯦꯂꯤ ꯇꯥꯛꯁ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯗꯅꯦ ꯈꯤꯇꯪꯗꯤ ꯂꯣꯏꯅ ꯗꯤꯂꯦ ꯑꯣꯏꯅꯤꯀꯣ ꯄꯨꯔꯥ ꯊꯨꯅ ꯇꯧꯁꯟꯕꯗꯣ ꯑꯗꯨ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯗꯤꯂꯦꯗꯤ ꯈꯤꯇꯪꯗꯤ ꯆꯠꯀꯅꯤꯀꯣ ꯅꯨꯡꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯦꯇꯨꯁꯤꯅ ꯁꯦꯀꯦꯟ ꯍꯥꯎꯁꯇ ꯂꯩꯌꯦꯕꯀꯣ ꯀꯦꯇꯨꯁꯤꯅ ꯁꯦꯀꯦꯟ ꯍꯥꯎꯁꯇ ꯂꯩꯕꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒ ꯎꯪꯈꯠꯅꯕ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯣꯛꯀꯜꯂꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯁꯥꯅ ꯁꯣꯏꯕꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕꯗ ꯈꯟꯊꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯦꯟꯅ ꯋꯥ ꯀꯟꯅ ꯉꯥꯡꯈꯤꯕꯒꯨꯝꯕ ꯑꯗꯒꯤ ꯁꯣꯏꯔꯛꯄꯗꯣ ꯑꯗꯨ ꯑꯣꯏꯅꯤ ꯑꯗꯨꯒ ꯃꯥꯔꯀꯔꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯗꯁꯨ ꯐꯦꯃꯤꯂꯤ ꯃꯇꯥꯡꯗ ꯂꯥꯛꯑꯅꯤꯀꯣ ꯃꯥꯔꯀꯔꯤꯁꯦ ꯐꯦꯃꯤꯂꯤꯒ ꯈꯤꯇꯪ ꯆꯦ ꯆꯥꯡꯒꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦ ꯆꯦ ꯆꯥꯡꯒꯤ ꯃꯔꯝꯗ ꯆꯦ ꯆꯥꯡ ꯍꯥꯏꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯗ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯈꯔ ꯎꯪꯈꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕꯒꯨꯝꯕ ꯑꯗꯨꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯤꯅ ꯀꯥꯏꯗ ꯂꯩꯅꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯂꯩꯅꯒꯗꯕꯀꯣ ꯑꯗꯨꯃ ꯑꯣꯏ ꯑꯗꯨꯒ ꯄꯨꯔꯥ ꯁꯝꯃꯔꯤ ꯑꯣꯏꯅ ꯍꯥꯏꯔꯣ ꯍꯥꯏꯔꯒꯗꯤ ꯄꯔꯁꯣꯅꯦꯜꯒꯤ ꯏꯁꯥꯒꯤ ꯒ꯭ꯔꯣꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅꯤ ꯂꯥꯏ ꯅꯤꯡꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯧꯋꯦꯀꯣ ꯊꯧꯅꯥ ꯐꯅ ꯍꯥꯏꯇꯥꯔꯦ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯌꯥꯏ ꯆꯨꯝꯃꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯆꯨꯝꯕ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯀꯤ ꯃꯇꯥꯡꯗꯗꯤ ꯃꯤꯛꯁꯇꯤ ꯑꯣꯏꯗꯣꯏꯅꯤꯀோ ꯃꯔꯝꯗꯤ ꯀꯩꯅꯣꯅꯗꯤ ꯖꯨꯄꯤꯇꯔꯅꯗꯤ ꯅꯪꯒꯤ ꯒꯨꯔꯨꯁꯤꯅꯗꯤ ꯄꯩꯁꯥꯁꯦ ꯄꯤꯔꯦꯕ ꯔꯥꯍꯨꯁꯨ ꯐꯩꯀꯣ ꯔꯥꯍꯨꯁꯨ ꯄꯤꯔꯦꯕꯀꯣ ꯇꯧꯕꯇꯕꯨ ꯀꯦꯇꯨꯁꯤꯅ ꯈꯤꯇꯪ ꯌꯦꯠꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯤꯛꯁꯇ ꯑꯣꯏꯅ ꯆꯠꯂꯦ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯁꯨ ꯐꯩꯀꯣ ꯐꯩ ꯍꯥꯏꯕꯗꯤ ꯂꯛ ꯂꯩꯔꯦ ꯉꯁꯥꯏ ꯖꯨꯄꯤꯇꯔꯅ ꯅꯪꯒꯤ ꯂꯛ ꯄꯤꯔꯦ ꯑꯗꯒꯤꯗꯤ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯊꯣꯛꯑꯦꯀꯣ ꯐꯩ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯑꯣꯏꯔꯒꯗꯤ ꯌꯥꯗꯦ ꯍꯦꯜꯊꯀꯤ ꯑꯣꯏꯔꯒꯗꯤ ꯁꯅꯤꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯁꯇꯃꯥ ꯁꯅꯤꯅ ꯍꯥꯏꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯅꯨꯡꯇꯤꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯅ ꯅꯪꯒꯤ ꯔꯨꯇꯤꯟ ꯑꯃꯗ ꯅꯪꯒꯤ ꯍꯦꯜꯊꯇꯣ ꯐꯖꯅ ꯀꯤꯌꯔ ꯂꯧꯕꯤꯌꯣꯅ ꯍꯥꯏꯕꯅꯦꯕ ꯂꯧꯗ ꯇꯥꯔꯒꯗꯤ ꯅꯁꯥ ꯁꯣꯏꯔꯛꯄ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯀꯔꯀ ꯔꯥꯁꯤꯒꯤꯅꯤ ꯑꯗꯨꯒ ꯀꯔꯀ ꯔꯥꯁꯤꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯇꯧꯖꯔꯝꯒꯦ ꯆꯨꯝꯕ꯭ꯔꯥ ꯑꯥꯒꯁ ꯊꯥꯁꯤꯗ ꯌꯦꯡꯕꯤꯌꯨꯀꯣ ꯀꯔꯀ ꯔꯥꯁꯤꯒꯤꯁꯦ ꯐꯖꯅ ꯅꯪꯅ ꯍꯩꯅ ꯁꯤꯡꯅ ꯆꯠ ꯇꯥꯔꯒꯗꯤ ꯃꯔꯝꯗꯤ ꯁꯅꯤꯅ ꯍꯦꯛ ꯐꯠꯇꯕꯗ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯉꯥꯛꯊꯣꯛꯅꯕ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯥꯎꯟꯇꯔ ꯇꯧꯕ ꯍꯩ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯐꯅꯤꯕꯀꯣ ꯑꯗꯨꯅ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯌꯦꯀꯣ ꯀꯔꯀ ꯔꯥꯁꯤꯒꯤꯅꯤꯀꯣ ꯍꯟꯗꯛ ꯊꯥꯁꯦ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯋꯥ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ
ꯑꯩ ꯀꯔꯤ ꯂꯩꯕꯅꯣꯗꯤ ꯈꯪꯗꯦ ꯀꯔꯀ ꯔꯥꯁꯤꯒꯤ ꯏꯆꯤꯟꯅꯥꯎꯈꯩꯀꯣ 12 ꯑꯥꯒꯁꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯒꯤ ꯃꯔꯨꯑꯣꯏꯕ ꯏꯚꯦꯟ ꯑꯃ ꯂꯩ ꯍꯥꯏꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯏꯚꯦꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯕ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯣ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯆꯨꯝꯃꯒꯗꯤ ꯑꯗꯨꯝ ꯆꯨꯝꯃꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯦꯝ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤꯒꯤꯀꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤꯁꯨ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯖꯕꯅꯤ 2026 ꯑꯥꯒꯁ ꯊꯥꯁꯤꯒꯤꯀꯣ ꯑꯗꯨꯒ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯅꯤ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯒ꯭ꯔꯍꯗꯣ ꯀꯔꯝꯕꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃꯒ ꯇꯧꯖꯔꯝꯒꯦ ꯑꯥꯒꯁ ꯊꯥꯁꯤꯗ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯀꯩꯀꯩ ꯑꯆꯧꯕ ꯏꯚꯦꯟ ꯊꯣꯔꯛꯀꯗꯕ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯐꯕ ꯒ꯭ꯔꯍꯁꯦ ꯄ꯭ꯂꯥꯅꯦꯠꯁꯦ ꯁꯨꯔꯌꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤꯗ ꯁꯨꯔꯌ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯨꯔꯌ ꯔꯥꯍꯨ ꯑꯗꯨꯒ ꯖꯨꯄꯤꯇꯔꯁꯨ ꯐꯩꯀꯣ ꯑꯗꯨꯒ ꯐꯠꯇ꯭ꯔꯤꯁꯤꯅ ꯁꯅꯤꯅꯦ ꯀꯦꯇꯨꯅꯦ ꯃꯥꯔꯀꯔꯤꯅꯦ ꯁꯤꯒꯤꯁꯦꯀꯣ ꯑꯗꯨꯒ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯁꯨꯔꯌꯁꯦ ꯅꯪꯒꯤ ꯐꯥꯔꯁ ꯍꯥꯎꯁꯇ ꯅꯪꯒꯤ ꯆꯪꯉꯛꯀꯗꯧꯔꯦꯕꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯗꯣ ꯁꯨꯔꯌꯁꯦ ꯃꯥꯅ ꯆꯪꯉꯛ ꯅꯪꯒꯤ ꯔꯥꯁꯤꯗꯨꯃꯛꯇꯗ ꯆꯪꯉꯛꯀꯗꯕꯅꯦ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯗꯤꯛꯕꯂꯥ ꯏꯐꯦꯛ ꯑꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯇꯣꯉꯥꯟꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯤꯅ ꯀꯣꯟꯅꯀꯣ ꯁꯤꯒꯤ ꯀꯩꯒꯨꯝꯕ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯀꯩꯗ ꯐꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯅꯪꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁꯁꯤ ꯌꯥꯝꯅ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯛꯆꯥꯡ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯔꯣꯏꯕꯀꯣ ꯑꯗꯨꯒ ꯏꯅꯔꯖꯤ ꯌꯥꯝꯅ ꯋꯥꯡꯅꯤ ꯑꯗꯨꯒ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯔꯥꯍꯨꯁꯤꯅ 7 ꯍꯥꯎꯁꯇ ꯂꯩꯔꯦꯀꯣ ꯔꯥꯍꯨꯅ 7 ꯍꯥꯎꯁꯇ ꯂꯩꯇꯥꯔꯒꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯄꯥꯔꯠꯅꯔꯁꯤꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯌꯥꯝꯅ ꯐꯅꯤꯕ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯔꯒ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯁꯨ ꯍꯦꯛ ꯋꯥꯈꯜ ꯆꯥꯅꯔꯝꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯕꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛ ꯁꯗꯟꯂꯤ ꯈꯪꯍꯧꯗꯅ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄꯗꯣ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏꯕꯀꯣ ꯔꯥꯍꯨꯅ 7 ꯍꯥꯎꯁꯇ ꯂꯩꯇꯥꯔꯒꯗꯤ ꯅꯉꯣꯟꯗ ꯁꯤꯗꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯅꯪꯅ ꯄꯥꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟ ꯌꯥꯝꯅ ꯐꯔꯛꯀꯅꯤ ꯑꯗꯨꯒ ꯁꯛꯁꯦꯁꯁꯤ ꯀꯥꯏꯗ ꯑꯣꯏꯅꯤ ꯍꯥꯏ ꯀꯥꯟꯗ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯩ ꯄꯣꯠ ꯌꯣꯟꯕꯃꯛꯇ ꯑꯣꯏꯔꯒꯁꯨ ꯅꯉꯣꯟꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯖꯨꯄꯤꯇꯔꯁꯤꯅ 12 ꯍꯥꯎꯁꯇ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯐꯕꯨꯗꯤ ꯐꯩ ꯇꯧꯕꯇꯕꯨ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯤ ꯀꯩꯗ ꯆꯠꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯁꯤꯗ ꯖꯨꯄꯤꯇꯔꯅ 12 ꯍꯥꯎꯁꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯐꯩ ꯑꯃꯔꯣꯝꯗꯀꯣ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯆꯠꯂꯦ ꯍꯥꯏꯖꯕ ꯋꯥꯅꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯁꯤꯜ ꯑꯃ ꯈꯨꯝꯃ ꯊꯝꯕꯩ ꯇꯥꯏꯞꯇ ꯊꯝꯕꯅꯤꯀꯣ ꯍꯥꯏꯗꯤ ꯂꯥꯛꯀꯗꯕ ꯑꯐꯠꯇꯕꯗꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯜ ꯈꯨꯝꯃꯒ ꯊꯝꯃꯤ ꯄꯣꯠꯁꯦ ꯁꯤꯁꯤꯅ ꯀꯩꯗ ꯑꯣꯟꯊꯣꯔꯛꯀꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯀꯩꯅꯣꯗ ꯑꯣꯏꯅ ꯄꯩꯁా ꯆꯪꯉꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯥꯏꯅꯈꯤꯅꯤꯕꯀꯣ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯐꯠꯇꯕ ꯄꯣꯠꯇꯣ ꯀꯩꯅꯣꯗ ꯑꯣꯏꯅ ꯄꯩꯁꯥꯗ ꯑꯣꯏꯅ ꯆꯪꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯅꯤꯕꯀꯣ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯇ꯭ꯔꯦꯕꯦꯜ ꯇꯧꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯈꯔ ꯀꯠꯊꯣꯛꯄ ꯈꯣꯠꯄꯁꯨ ꯇꯧꯕ ꯌꯥꯏꯀꯣ ꯍꯟꯗꯛꯀꯤ ꯑꯥꯒꯁ ꯊꯥꯁꯦ ꯑꯗꯨꯒ ꯐꯠꯇꯕ ꯒ꯭ꯔꯍꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯅꯤꯅ 9 ꯍꯥꯎꯁꯇ ꯂꯩꯔꯦ ꯁꯅꯤꯅ 9 ꯍꯥꯎꯁꯇ ꯂꯩꯇꯥꯔꯒꯗꯤ ꯂꯛ ꯄꯥꯛ ꯂꯩꯔꯣꯏ ꯗꯤꯂꯦ ꯑꯣꯏꯔꯛꯀꯅꯤꯀꯣ ꯂꯛꯇꯣ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝ ꯗꯤꯂే ꯑꯣꯏꯕ ꯅꯠꯇꯕ ꯅꯪꯒꯤ ꯂꯛ ꯂꯥꯛꯀꯗꯕ ꯂꯛꯇꯣ ꯑꯣꯏꯅ ꯗꯤꯂé ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯅꯪꯅ ꯍꯦꯛ ꯃꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯨ ꯄꯤꯔꯨꯕ ꯃꯇꯝꯗ ꯂꯥꯟ ꯍꯦꯛꯇ ꯆꯠꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯍꯜ ꯂꯩꯔꯒꯗꯤ ꯕꯕꯥꯒ ꯍꯦꯟꯅꯀꯣ ꯍꯥꯏꯗꯤ ꯂꯛꯁꯦ ꯀꯩꯅꯣ ꯇꯧꯔꯣꯏꯕꯀꯣ ꯂꯥꯛꯑꯣꯏꯕ ꯕꯕꯥꯗꯁꯨ ꯍꯥꯏꯇꯥꯔꯦ ꯅꯪ ꯈꯪꯅꯠꯇꯕꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯀꯦꯇꯨꯅ 1st ꯍꯥꯎꯁꯇ ꯂꯩꯔꯦ ꯀꯦꯇꯨꯅ 1st ꯍꯥꯎꯁꯇ ꯂꯩꯇꯥꯔꯒꯗꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯅꯤꯡꯕ ꯏꯁꯥꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯈꯪꯖꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯏꯅꯔꯖꯤꯗꯤ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯔꯦ ꯇꯧꯒꯗꯕꯨ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯏꯁꯥꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯋꯥꯈꯜ ꯆꯃꯝꯅꯕꯤꯒꯅꯣ ꯍꯥꯏꯀꯣ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯂꯣꯏ ꯂꯩꯔꯦ ꯋꯥꯈꯜꯁꯤꯅ ꯑꯩ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯉꯝꯅꯤꯀꯣ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯃꯥꯔꯀꯔꯤꯁꯤꯅ ꯅꯪꯅ ꯀꯩꯗ ꯁꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯋꯥ ꯉꯥꯡꯕꯗ ꯃꯤꯅ khitang ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯗꯒꯤꯗꯤ ꯅꯪꯅ ꯋꯥ ꯉꯥꯡꯊꯣꯔꯛꯄꯗ ꯃꯤꯅ ꯍꯥꯟꯅꯒꯤ ꯄꯣꯠ ꯍꯦꯛ ꯅꯤꯡꯁꯤꯡꯍꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯀꯅꯤꯀꯣ ꯁꯤꯒꯤꯁꯤꯅ ꯐꯠꯇꯦ ꯑꯗꯨꯒ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯛꯁꯇ ꯂꯩꯀꯣ ꯐꯩꯁꯨ ꯍꯥꯏꯔꯣꯏ ꯐꯠꯇꯦꯁꯨ ꯍꯥꯏꯔꯣꯏ ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯁꯨꯔꯌ ꯅꯪꯉꯣꯟꯗ ꯍꯥꯏ ꯏꯅꯔꯖꯤ ꯂꯩꯔꯦ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯌꯥꯝ ꯋꯥꯡꯉꯤ ꯑꯗꯨꯒ ꯀꯦꯇꯨꯁꯤꯅ ꯄꯔꯃꯤꯅꯦꯟ ꯅꯠꯇꯦꯀꯣ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯋꯥꯈꯜ ꯆꯃꯝꯅꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯍꯦꯜꯊꯀꯤꯗ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜꯗ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒ ꯕꯤꯖꯤꯅꯦꯁꯀ ꯑꯣꯏꯔꯒꯗꯤ
aduki matik phare singa rasi ko singa rasi adu matik phare maramdi nang miyamga haidi wari sanaba khopada nang haidi nang tari ba haidi ba poto mina taning ba phawba adai nang gi business tarakpada su nang gi partner do phaba adu maina loi laani ko do finance ki maramdi aina so haijagre kitang expensive oirani na ko maramdi travel da chatpani khangde adai family gi kaino da paisa changi bani khangde adu maina tawrani ko aduga relationship ti aduki matik phai ko nangi partner nang support yamna tawbini aduga communication di darkar tai na hai ko aduga agast gi prediction tang tawjaram ge ko si je chumbre yang bio singara si gi oina paisa gi oina lak to ni ko hadak tha si di problem ja te gim tan te paisa gi oina paisa je kamai laina ups and down le ni ba paisa je adubu chumbre yang bio ko paisa se nang lupa lama lak sa no ba lising tara lak sa no chat na ba machak se aduga chapana le rakani ba agast tha si gi ni ko singara si gi si je chumbre yang bio ko ma mathangi rasi kaina rasi ko kaina rasi gi chu 2026 August thagini munchai ni yangjarapani ko ma'am aduga graha gi khongchat ki matung ni yangjarapani aduga atopa kari major event tholkadaba lege habadu di ai mathangi video soi soi na thaga chake nongni soi thaga chake graha karma phai phatte ai hajarage kaina rasi gi oina ko aduga loirakpada ai prediction am tanga hadak thagi pijaram ge adu chumbra lambra yangbiyo ko kaina rasi gi yamna phai ko pharise Jupiter 11 house da lere nangna khwaidagi koidagi matam koindi ningjarakpa apamba pot ama leragadi adogi poto phangadi ko August tha sida aduga hojik income suksoi soi na leptabi lamgani ko chumbra lamba habiro ko income di suksoi soi na leptabi lamgani aduga nangi imung manung nangi imanaba gaina su support soi den tarongani ko aduga rahu su 6 house lere rahu 6 house lebe je nangi hadak tha ji oina protector oirakadoi ko haidi nangi competitor yamgani ko karbar do tawo business tawo samor ga su yengna ba yengchen ba yamgani tawada rahuna protector oraga laigrani ko aduduna mana mateng pangkani mateng pangkadai se nangi hana paisa singma ngamda bo singiba adai legal paper gi haitare court ki ama malayga su loisan giba adumaina orakani aduga surya 12 house tale surya sinam career nangi career do adu ngata matem pangani ko afaba oi si kasu yamna patamte adu phatriba week oiriba graha je sani ga ketu ga mercury ne ba adu thoina mathau ta dre ko maramdi sani je 7 house ne lai je sani na 7 house lai je chora ka de poche marriage life ka adagi nangi karbar da kitang karbar da habadi paisa lakta ban ta ba karbar da oraga su nangi karbar tawmine ri ba mi do adugi matang da hai tare adu da kitang ne delay warak pa sorak pa adu hakani ko thoina paisa lakta ba khota ba tawroi aduga ketu na 12 house la ketu 12 house la itaraga di chumbalam baibiram ko overthinking yamna tarongani ko hoji overthinking yamna tawni aduga health tadi kitang section bi ai ko chaba thappa matam charoina aduga mercury sina matam kharagi na sana thanda wajabado isa itanda pu wajabado adumaina tawni ko adubu summary pulap ki na hajarake paisa gi matang da haragadi profit aduki matik phangni go high profit ne lei doje aduga nukti gi karbar tawor ga nukti gi paisa lakadi ko thawak tawor ga na tha gi lep tabi suksoi soidana paisa pallaga le hoba yauroi ko adum lakadi paisa gi matang yam phare kaina rasi goina aduga career gi matang haraga su phare yamna maramdi ngasai surya na su kaino tawre support tawre adana mathak thongba adaidi isa boss oigera amo oigera adaidi social circle nangi pulliba mi oigera punamak nangi supporter loi leko marriage ka aduga partner ga sidani ko ngasai sani ni yang sangrido atai amta nate minor distance leba adu minor lei aduga misunderstanding leina ba adu minor ko phusiki sani adu thoina sidi yam kaina khanjam biru no ko aduga health ki oina di kitang hadak ki August tha je kitang nungaite ko aduna chaba thakpa khara section biyo aduga last ko aroi bada prediction am pijaram ge chumbrayam biyo ko August tha ji da kaina rasi ge oina loina makti phana chakani ba paisa su phana jakani loina mak chumna chakani lambi loi chumni aduga nasana thandak haidi wakhal do doubt leijaba haitare confusion nasana thanda oina wakhal do charangna ba haitare adumaina leini ko aduduna chumbrayam biyo ko si pocha overthinking am tawba nga sai hagi adumaina chapmani ko aduga nangi emotion jo adu phan gyar gadi nangi emotion do control tawbiyo na hai ko kaina rasi gi oina August thagi 2026 ko mathangi rasi si myam tula rasi gi ko tula rasi gi su
Graha khongchat matui na yengjarapani August thagi 2026 ko aduga loisalakpada ai prediction amga piramge August thagi adu chumbra na mayam yambi ko chumma dim chumme habiramo ahambada phariba graha se Tula Rashi gi oina Jupiter phai ko aduga Surya phai aduga Saturn Shani je sisu phai ko aduga phatriba graha sina Rahu ne Ketu ne Mercury ne si ahum se phattaba ko ado kari orapa ya i charapam haijarake Jupiter se dangi guru se 10 house ta leibo ko aduduna dangi thabak tane expansion oiba thabak chawk thokpa ade karbar mak tar chawk thokpa promotion lakpa adu maina orapa yai ko adagi di anambana sida piriba poche atai yamta pide nangi mai pakpa thabak to oina mai pakpa adu maina pi ko aduga Surya se 11 house ta lei ado masagi kaino doina lak income doina lai ko sina income do oina ahinba pirakpa adai cha hintok chok thongna hai tare ne adagi di thabak to oina adambana loi kaino tawe thabak ti khara yamba do male hada ki tha sima ko aduga nangna hard work tawjari bu do adugi khangbiba mina khangbiba adu maina lai ko aduga Saturn je 6 house ta laiba ko sisina 6 house ta lai se amaramda yamna phai maram nang stamina pirakani ko stamina yamna laini aduga nangi yeknaba singdagi mai thiba piba ngambado nangna adumaina oirakani ko aduga Rahu na 5th house ta lebeje phatte nangi sauganba adagi di paisa yam thuna chatpa investment tawrubada kanadaba adumaina oi ko aduga gambling tawba yaragadi tawbigano ko haidi betting tawba ama tawrasu aduguma tawbigano aduga relationship tasu kitang confusion laiba adumaina oirakpa yai ko aduga Ketu na 11 house ta leire 11 house ta Ketu leibese khangawdana misunderstanding lainaba kana ga do laina doi je ha kana na kuina dagi pulakpa imanaba adagi de chinnaw haitare adu gumbada ore aduga Mercury se phatte have the week way ko week way bana maram oraga nangna any document amo ogera natraga na exam paper submit toram da double check to biyo ko sidi paper khakine na paper work ko matoro ba double check to bai tara kem toram da aduni career status hai taraga di summary do ko grow lakani anobo role laini aduga respect phangani ko aduga finance paisa gi hai taraga di mix up tor chatle ko maram di paisa di hena tanba Surya na paisa haidi nangi Surya je kanbani na strong oibani na paisa di lakani ko aduga nangi mangba daw shi ainu je haige da betting tawba ama investment taw adu da ko adun chekhin biyo aduga relationship ki tawaraga di ainu je haije gi biduni misunderstanding lainagani kanaga lainagi nangi partner ga imanaba ga aduga yumgi ichinawe ga haitare adumuko aduga loirakpadai prediction am haijaram be chumbre ko job ta pressure yamna laini ko hadak thaje hona bagi tha oini hai ko hije chumbre am yom August thagi ni ko Tula Rashi ge mathangi rashi Vrishik Rashi ko Vrishik Rashi gi su planet ki graha gi khongchat ki matung ni yengjarakpani August thagi 2026 aduga major event kai tholakadabano habaduma ai mathangi video da thagacharage aduga loirakpada prediction amga piramge adudo chumbre yangbiyo ko mayamna Vrishik Rashi gi chinawaina hadak thasida ahanbagi planet che Jupiter ga phai ko Sun Surya phai Shani ju phai ko Vrishik Rashi gi oina phatriba graha se Rahu ne Ketu ne aduga Mercury ne phatabane ko aduga chawpai hajara ge hadak thagi di ko August thagi Jupiter se nangi guru se 9 house ta leyabo ko 9 house ta leitaraga di kai dawe ha kana long distance ko travel yam khara sang na chale ko travel adugumba lei aduga like khorma ko pachapa yai adagi di higher education su tobo yai ko aduga nangi mentor se kanana oini ha kana pabung na oini ko nangi mentor se magi kana piri se nangi chatpa adagi di hena hatare higher education tawba hena tawbudo adudo oina pi ko aduga Surya se 10 house ta lei 10 house ta Surya lei taraga di nangi tawjariba thabak to aduda mingchat urung khinba haitare ne adumaina lei ko aduga nangi thabak kai ka tawjab nangi ahal lama natraga nangi senior adagi di nangi boss ogera sir ogera aduna khangawdana nangje masak khangbibagum hala khangamdraga so ko adumaina lei aduga government gi related work to ko
ꯁꯞꯄꯣꯔꯠ ꯇꯧꯋꯦꯀꯣ ꯁꯞꯄꯣꯔꯠꯇ ꯂꯩꯅꯤ ꯑꯗꯨꯒ ꯁꯅꯤꯁꯦ 5th ꯍꯥꯎꯁꯇ ꯂꯩꯕ ꯁꯅꯤꯁꯦ 5th ꯍꯥꯎꯁꯇ ꯂꯩꯕꯅꯤꯅ ꯅꯪ ꯈꯤꯇꯪꯗꯤ ꯁꯦꯔꯤꯌꯁ ꯑꯣꯏꯔꯅꯤꯀꯣ ꯀꯔꯤꯗ ꯁꯦꯔꯤꯌꯁ ꯑꯣꯏꯅꯣꯗꯤ ꯈꯪꯗꯦ ꯁꯦꯔꯤꯌꯁꯇꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯅ ꯃꯅꯨꯡ ꯍꯟꯖꯟꯅ ꯆꯪꯁꯤꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯝꯁꯦ ꯀꯔꯝꯕꯅ ꯐꯩ ꯍꯥꯏꯔꯀꯥꯟꯗ ꯏꯟꯚꯦꯁꯃꯦꯟꯁꯦ ꯂꯣꯡ ꯇꯥꯝꯗ ꯇꯧꯕ ꯑꯗꯩꯗꯤ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯤꯜꯒꯨꯝꯕꯗ ꯇꯝꯕ ꯑꯗꯨꯒꯨꯝꯕꯅ ꯐꯩꯀꯣ ꯑꯗꯨꯒ ꯔꯥꯍꯨꯁꯤꯅ 4th ꯍꯥꯎꯁꯇ ꯂꯩꯔꯦ ꯔꯥꯍꯨꯅ 4th ꯍꯥꯎꯁꯇ ꯂꯩꯇꯥꯔꯒꯗꯤ ꯌꯨꯝꯗ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯤ ꯇꯧꯔꯣꯏꯗꯕ ꯄꯤꯔꯛꯄꯁꯦ ꯌꯥꯔꯤꯈꯩ ꯁꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯂꯤꯒꯦꯜ ꯚꯦꯔꯤꯐꯤꯀꯦꯁꯟ ꯌꯥꯎꯗꯅ ꯑꯝꯇ ꯇꯧꯒꯅꯣꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯑꯌꯥꯕ ꯑꯃꯒꯤ ꯌꯥꯎꯗꯅ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯝꯇ ꯇꯧꯒꯅꯣ ꯌꯥꯔꯤꯈꯩꯀꯣ ꯑꯗꯨꯒ ꯀꯦꯇꯨꯁꯤꯅ ꯑꯃꯨꯛ 10th ꯍꯥꯎꯁꯇ ꯂꯩꯔꯦ ꯀꯦꯇꯨꯁꯤꯅ 10th ꯍꯥꯎꯁꯇ ꯂꯩꯇꯥꯔꯒꯗꯤ ꯊꯕꯛ ꯇꯧꯕꯗ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯁꯛꯁꯦꯁꯄꯨꯗꯤ ꯄꯤꯀꯣ ꯅꯪꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇ ꯇꯧꯕꯇꯕꯨ ꯅꯪꯉꯣꯟꯗ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯥꯔꯀꯔꯤꯁꯤꯁꯨ ꯋꯤꯛ ꯑꯣꯏ ꯑꯗꯨꯗꯨꯅ ꯗꯤꯂꯦꯗꯤ ꯂꯩꯅꯤꯀꯣ ꯃꯥꯔꯀꯔꯤ ꯑꯣꯏꯕꯁꯤꯗꯅ ꯑꯃꯨꯛ ꯗꯤꯂꯦ ꯂꯩꯅꯤ ꯑꯗꯨꯒ ꯌꯥꯔꯤꯈꯩꯗꯤ ꯗꯕꯜ ꯆꯦꯛ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯂꯛꯀ ꯐꯣꯔꯆꯨꯟ ꯂꯛꯁꯦ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯂꯛꯁꯦ ꯑꯦꯛꯖꯥꯝꯒꯨꯝꯕ ꯑꯗꯩꯗꯤ ꯆꯠꯄ ꯈꯣꯠꯄꯗꯅ ꯂꯛ ꯄꯤꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯗ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯀꯦꯔꯤꯌꯔ ꯌꯥꯝꯅ ꯐꯩ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯜꯂꯤ ꯔꯣꯜ ꯑꯆꯧꯕ ꯑꯇꯣꯞꯄ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯌꯨꯝꯒ ꯑꯃꯗꯤ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯈꯤꯇꯪ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯌꯨꯝꯒꯤ ꯑꯗꯩ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯏꯟꯀꯝꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯏꯔꯒ ꯂꯩꯕꯗꯣ ꯂꯥꯛꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯀꯣ ꯑꯗꯨꯒ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯍꯟꯗꯛ ꯊꯥꯁꯦ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯃꯤꯅ ꯌꯥꯝ ꯌꯦꯡꯁꯤꯟꯅꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯇꯞꯊꯔꯒ ꯇꯧꯕꯤꯌꯨ ꯍꯥꯏꯀꯣ ꯃꯤꯅ ꯌꯦꯡꯁꯤꯟꯅꯤꯕꯀꯣ ꯑꯗꯨꯅ ꯇꯞꯊꯔꯒ ꯇꯧꯕꯤꯌꯨ ꯍꯥꯏ ꯁꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯥꯒꯁ ꯊꯥꯁꯤꯗ ꯃꯊꯪꯒꯤ ꯔꯥశꯤ ꯙꯅꯨ ꯔꯥశꯤꯒꯤꯀꯣ ꯙꯅු ꯔꯥశꯤꯒꯤꯁꯨ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯖꯔꯛꯄꯅꯤ 2026 ꯑꯥꯒꯁ ꯊꯥꯁꯤꯒꯤ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕ ꯑꯗꯒꯤꯗꯤ ꯋꯤꯛ ꯑꯣꯏꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯒꯨꯝꯕ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯦꯖꯔ ꯏꯚꯦꯟ ꯑꯆꯧꯕ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯃ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯙꯅු ꯔꯥశꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯄꯤꯖꯔꯝꯒꯦ ꯑꯗꯨꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯗꯨ ꯑꯥꯒꯁ ꯊꯥꯁꯤꯗ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯦꯝ ꯍꯧꯖꯔꯒꯦ ꯙꯅු ꯔꯥశꯤꯒꯤꯀꯣ ꯅꯪꯒꯤ ꯖꯨꯄꯤꯇꯔ 8th ꯍꯥꯎꯁꯇ ꯂꯩꯀꯣ ꯖꯨꯄꯤꯇꯔ 8th ꯍꯥꯎꯁꯇ ꯂꯩꯕꯁꯦ ꯐꯩ ꯇꯧꯒꯗꯕ ꯈꯤꯇꯪ ꯎꯔꯩ ꯄꯥꯔꯩꯒꯤ ꯄ꯭ꯂꯦꯁꯃꯦꯟꯅꯦꯀꯣ 8th ꯍꯥꯎꯁꯇ ꯖꯨꯄꯤꯇꯔꯅ ꯂꯩꯕꯁꯦ ꯑꯗꯨꯕꯨ ꯐꯩ ꯃꯥꯁꯤꯅ ꯅꯪꯒꯤ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯏꯗꯣꯏꯅꯦꯀꯣ ꯅꯪꯒꯤ ꯒꯨꯔꯨꯁꯤꯅ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯏꯗꯣꯏꯅꯦ ꯂꯥꯛꯀꯗꯕ ꯑꯐꯠꯇꯕ ꯃꯌꯥꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯌꯥꯝꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦलिꯇꯤ ꯈꯤꯇꯪ ꯊꯥꯖꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯛꯀꯅꯤꯀோ ꯑꯗꯨꯒ ꯈꯪꯍꯧꯗꯅꯅꯦ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯕꯁꯦ ꯀꯥꯏꯗꯒꯤ ꯐꯪꯗꯧꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯪꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯏꯟꯁꯨꯔꯦꯟꯁꯀꯨꯝꯕ ꯌꯥꯎꯕꯤꯔꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁꯦ ꯄꯨꯔꯥ ꯍꯟꯗꯛꯇꯤ ꯑꯣꯜꯂꯅꯤꯀꯣ ꯍꯥꯟꯅ ꯂꯥꯏ ꯊꯥꯖꯔꯝꯃꯒꯁꯨ ꯑꯃꯨꯛ ꯁꯣꯏꯖꯜꯂꯨꯔꯦ ꯍꯥꯏꯔꯒꯁꯨ ꯑꯃꯨꯛ ꯑꯣꯟꯕꯗꯣ ꯄꯨꯔꯥ ꯑꯃꯨꯛ ꯊꯥꯖꯔꯛꯑꯅꯤꯀꯣ ꯄꯨꯔꯥ ꯑꯗꯨꯒ ꯁꯨꯔꯌꯁꯦ 9th ꯍꯥꯎꯁꯇ ꯂꯩꯀꯣ ꯁꯨꯔꯌꯅ 9th ꯍꯥꯎꯁꯇ ꯂꯩꯕꯁꯦ ꯀꯔꯤ ꯄꯤꯔꯛꯀꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯂꯛ ꯄꯤꯀꯣ ꯂꯛ ꯄꯤ ꯑꯗꯨꯒ ꯅꯪꯅ ꯂꯣꯡ ꯗꯤꯁꯇꯦꯟꯁ ꯇ꯭ꯔꯦꯚꯦꯜ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯈꯪꯍꯧꯗꯅꯅꯦ ꯅꯪꯒꯤ ꯀꯥꯟꯅꯕꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯄ ꯅꯪꯒꯤ ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯪꯉꯣꯟꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯐꯕꯔꯣꯝꯗꯅꯤꯀꯣ ꯑꯗꯨꯒ ꯅꯁꯥꯒꯤ ꯑꯃꯛꯄ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯇꯣ ꯁꯦꯡꯇꯣꯛꯑꯣꯅ ꯍꯥꯏꯌꯦꯀꯣ ꯁꯤꯃ ꯁꯦꯡꯇꯣꯛꯄꯤꯌꯨ ꯑꯗꯨꯒ ꯔꯥꯍꯨꯁꯨ ꯐꯩꯀꯣ ꯔꯥꯍꯨꯁꯨ 3rd ꯍꯥꯎꯁꯇ ꯂꯩ ꯔꯥꯍꯨ ꯐꯩ ꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯣꯖꯤꯁꯟꯅꯤꯀꯣ ꯔꯥꯍꯨꯒꯤ ꯑꯣꯏꯅ ꯃꯔꯝꯗꯤ ꯁꯤꯗꯩꯁꯤꯗ ꯅꯪ ꯀꯩ ꯄꯤꯔꯛꯀꯅꯤ ꯊꯧꯅꯥ ꯄꯤꯔꯛꯀꯅꯤ ꯑꯗꯩꯗꯤ ꯅꯪꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯋꯥꯡꯈꯠꯂꯛꯀꯅꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯄꯤꯔꯛꯀꯅꯤ ꯑꯗꯩꯗꯤ ꯅꯪꯒꯤ ꯏꯅꯤꯃꯤ ꯌꯦꯛꯅꯕ ꯀꯝꯄꯤꯇꯤꯇꯔꯁ ꯃꯌꯥꯝꯗꯨꯒꯤ ꯅꯪ victory ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯔꯥꯍꯨꯒꯤꯅ ꯑꯗꯨꯒ ꯐꯠꯇꯕ ꯋꯤꯛ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯇꯥꯔꯦ ꯁꯅꯤ ꯈꯪꯒꯗꯕꯅ ꯙꯅꯨ ꯔꯥశꯤꯒꯤꯁꯨ ꯁꯅꯤꯒꯤ ꯗꯌꯥ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯁꯅꯤꯒꯤ ꯗꯌꯥ ꯂꯩꯔꯒꯁꯨ ꯉꯍꯥꯟꯈꯩ ꯑꯗꯨꯝ ꯖꯨꯄꯤꯇꯔꯁꯤꯅ ꯒꯨꯔꯨꯁꯤꯅ ꯑꯗꯨꯝ ꯑꯐꯕꯗ ꯄꯣꯖꯤꯁꯟꯗꯨ ꯂꯩꯔꯝꯃꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯋꯥꯕꯗꯤ ꯇꯧꯔꯝꯃꯣꯏ ꯇꯧꯒꯗꯕꯨ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯅꯪ ꯈꯤꯇꯪꯗꯤ ꯅꯨꯡꯇꯤꯒꯤ ꯗꯦꯂꯤ ꯕꯖꯦꯠꯇꯣ ꯑꯦꯛꯁꯄꯦꯟꯁꯇꯣ ꯆꯥꯎꯃꯟꯕꯗꯧꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯈꯤꯇꯪ ꯍꯟꯊꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯁꯣꯏꯔꯛꯄ ꯌꯥꯏ ꯁꯅꯤꯒꯤꯁꯤꯗꯤ ꯃꯃꯥꯡꯗ ꯁꯅꯤꯒꯤ ꯗꯌꯥ ꯂꯩꯕꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯃꯥꯗꯤ ꯄꯦꯁꯦꯟ ꯈꯥꯡꯕ ꯀꯟꯕ ꯑꯗꯩꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯤꯇꯪ ꯅꯥꯏꯅ ꯆꯠꯄꯤꯕ
ꯑꯗꯩꯗꯤ ꯂꯥꯡꯐꯥꯡ ꯑꯃ ꯇꯧꯕꯤꯗꯕ ꯁꯣꯔꯠꯀꯠ ꯇꯧꯕꯤꯗꯕꯀꯣ ꯑꯗꯨꯒ ꯏꯃꯥꯒꯤ ꯍꯦꯜꯊ ꯑꯗꯨꯝ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯗꯤꯜ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯁꯅꯤꯒꯤꯗꯤ 4th ꯍꯥꯎꯁꯇ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯀꯦꯇꯨꯁꯤꯁꯨ 9th ꯍꯥꯎꯁꯇ ꯂꯩꯁꯜꯂꯦ ꯅꯨꯃꯤꯠꯀ ꯁꯨꯔꯌꯒ ꯄꯨꯟꯅ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯅꯦ ꯂꯥꯏ ꯍꯥꯟꯅ ꯊꯥꯖꯔꯝꯕ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯗꯤꯇꯦꯁ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯃꯔꯝꯗꯤ ꯁꯤꯁꯦ ꯀꯦꯇꯨ ꯂꯩꯕꯩꯅꯤꯀꯣ ꯍꯥꯏꯗꯤ ꯊꯥꯖꯗꯕꯗꯤ ꯅꯠꯇꯕ ꯊꯥꯖꯔꯒꯁꯨ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯃꯝꯕ ꯑꯣꯏꯔꯒꯁꯨ ꯍꯦꯛ ꯇꯣꯛꯈꯤꯕꯒꯨꯝꯕ ꯍꯦꯛ ꯋꯥꯈꯜ ꯑꯃꯀꯣ ꯃꯇꯝ ꯈꯔꯒꯤꯅꯤ ꯁꯤꯁꯦꯀꯣ ꯑꯗꯨꯕꯨ ꯀꯦꯇꯨꯅ ꯉꯝꯃꯝꯕꯗꯤ ꯌꯥꯗꯦꯀꯣ ꯂꯥꯏ ꯈꯨꯔꯨꯝꯗꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯨꯔꯨꯝꯕꯤꯌꯨ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯗꯩ ꯅꯪꯒꯤ ꯃꯦꯟꯇꯔ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯒꯨꯔꯨ ꯈꯤꯇꯪ ꯑꯣꯄꯤꯅꯤꯌꯟ ꯈꯤꯇꯪ ꯃꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯥꯔꯀꯔꯤꯁꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯔꯥꯁꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯈꯔ ꯂꯣꯏ ꯐꯠꯇꯦꯀꯣ ꯃꯥꯔꯀꯔꯤꯁꯤꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯌꯥꯝꯅ ꯐꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯅꯪꯅꯅꯦ ꯃꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯈꯜ ꯈꯤꯇꯪ ꯆꯃꯝꯅꯕ ꯆꯌꯦꯠꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯀꯣ ꯑꯗꯨꯒ ꯗꯣꯀꯨꯃꯦꯟꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅꯗꯤ ꯑꯅꯤꯔꯛ ꯊꯣꯛꯅꯗꯤ ꯌꯦꯡꯕꯤꯌꯣꯀꯣ ꯁꯥꯏꯟ ꯇꯧꯔꯝꯗꯥꯏ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯝꯃꯔꯤ ꯑꯣꯏꯅ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯀꯣ ꯀꯔꯦꯖ ꯁꯤꯒꯤ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯏꯁꯇꯦꯃꯤꯅꯥ ꯌꯥꯝꯅ ꯂꯩꯅꯤꯀꯣ ꯑꯗꯨꯒ ꯏꯁꯇꯦꯃꯤꯅꯥꯁꯦ ꯃꯦꯟꯇꯦꯜꯒꯤꯅꯤꯀꯣ ꯏꯁꯇꯦꯃꯤꯅꯥ ꯂꯩꯗꯣꯏꯁꯦ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯐꯅꯌꯥꯝꯅ ꯅꯤꯡꯍꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯅꯌꯥꯝ ꯋꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯕꯤꯛꯇ꯭ꯔꯤ ꯑꯃꯗꯤ ꯄꯤꯔꯦ ꯂꯛꯀ ꯇ꯭ꯔꯦꯕꯦꯜꯒ ꯍꯥꯏꯔꯒꯗꯤ ꯂꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦꯀꯣ ꯑꯥꯒꯁ ꯊꯥꯁꯤꯃ ꯐꯅ ꯁꯅꯤꯒꯤ ꯗꯌꯥ ꯂꯩꯔꯒꯁꯨ ꯂꯛꯁꯦ ꯂꯩꯔꯦꯀꯣ ꯑꯗꯨꯕꯨ ꯂꯛꯁꯦ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯇ꯭ꯔꯤꯞ ꯈꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯀꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯈꯣꯠꯄ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯅꯪꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃ ꯂꯥꯛꯀꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯆꯧꯕ ꯑꯀꯥꯏꯕ ꯊꯣꯛꯇꯧꯕ ꯂꯩꯕꯗꯒꯤ ꯀꯟꯕꯤꯕ ꯉꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯂꯛ ꯂꯩꯕꯒꯤꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯃꯗꯤ ꯐꯦꯃꯤꯂꯤ ꯍꯥꯏꯔꯒꯗꯤꯈꯤꯇꯪ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯔꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯈꯔ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯦ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅꯤꯀꯣ ꯁꯤꯁꯦ ꯁꯅꯤ ꯗꯌꯥ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯃꯤꯛꯁꯇ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯄꯩꯁꯥ ꯇꯥꯟꯕ ꯈꯪꯍꯧꯗꯅ ꯂꯦꯞꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯗꯦꯂꯤ ꯕꯖꯦꯠ ꯈꯔ ꯍꯟꯊꯕꯤꯌꯨꯀꯣ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯙꯅꯨ ꯔꯥశꯤꯒꯤꯁꯨ ꯃꯥꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯑꯃ ꯇꯧꯖꯔꯝꯒꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯅꯦ ꯆꯠꯄꯒꯤ ꯃꯔꯝ ꯑꯃ ꯂꯥꯛꯄ ꯌꯥꯏꯑꯕ ꯑꯥꯒꯁ ꯊꯥꯁꯤꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯦꯟꯁꯦꯜ ꯇꯧꯕꯤꯒꯅꯨꯀꯣ ꯆꯠꯄꯤꯌꯨꯀꯣ ꯑꯗꯒꯤ ꯅꯪ ꯀꯥꯟꯅꯕ ꯄꯤꯔꯛꯀꯅꯤꯀோ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯁꯥꯗꯣ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯃꯁꯨ ꯂꯣꯏ ꯌꯥꯅꯕ ꯆꯠꯄꯤꯌꯨꯀꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯑꯥꯒꯁ ꯊꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯠꯅꯕꯒꯤ ꯃꯔꯝ ꯑꯃ ꯆꯠꯅꯕ ꯍꯥꯏꯕꯗꯤ ꯃꯇꯦꯛ ꯃꯌꯥꯝ ꯅꯠꯇꯕ ꯈꯔ ꯁꯥꯡꯅ ꯑꯣꯏꯔꯒꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯅ ꯑꯣꯏꯔꯒꯁꯨ ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯑꯗꯨ ꯆꯠꯄꯤꯌꯨꯀꯣ ꯃꯌꯥꯝ ꯙꯅꯨ ꯔꯥశꯤꯒꯤ ꯃꯊꯪꯒꯤ ꯔꯥశꯤ ꯃꯀꯔ ꯔꯥశꯤꯒꯤꯀꯣ ꯃꯀꯔ ꯔꯥశꯤꯒꯤꯁꯨ ꯒ꯭ꯔꯍꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ 2026 ꯑꯥꯒꯁ ꯊꯥꯁꯤꯒꯤ ꯑꯗꯨꯒ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯃꯀꯔ ꯔꯥశꯤꯒꯤꯁꯨ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯑꯥꯒꯁ ꯊꯥꯁꯤꯗ ꯄꯤꯖꯒꯦ ꯄ꯭ꯔꯤꯗꯤꯛꯁꯟꯗꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯦꯝ ꯌꯦꯡꯖꯔꯤꯕꯁꯦ ꯃꯨꯟꯁꯥꯏꯟꯗ ꯌꯦꯡꯖꯕꯅꯤꯀꯣ ꯃꯦꯝ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯒꯨꯔꯨ ꯀꯣ ꯖꯨꯄꯤꯇꯔ ꯒꯨꯔꯨꯁꯦ 7th ꯍꯥꯎꯁꯇ ꯂꯩꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯖꯨꯄꯤꯇꯔꯒꯤꯗꯤ ꯑꯗꯨꯝ ꯐꯩꯌꯦꯀꯣ ꯐꯩ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯑꯗꯒꯤꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯄꯕ꯭ꯂꯤꯛ ꯊꯣꯛꯑꯒ ꯊꯕꯛ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯆꯠꯀꯅꯤꯀꯣ ꯔꯥꯍꯨꯁꯨ ꯐꯩ ꯔꯥꯍꯨ 2nd ꯍꯥꯎꯁꯇ ꯂꯩ ꯔꯥꯍꯨꯅ 2nd ꯍꯥꯎꯁꯇ ꯂꯩꯇꯥꯔꯒꯗꯤ ꯌꯨꯝꯗ ꯄꯩꯁా ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯀꯣ ꯅꯪꯅ ꯌꯨꯝꯗ ꯄꯨꯁꯜꯂꯛꯄ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯌꯨꯝꯗꯒꯤ ꯄꯩꯁా ꯊꯣꯛꯂꯛꯄꯒꯨꯝꯕ ꯅꯪꯉꯣꯟꯗ ꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯁꯤꯁꯦ ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯀꯗꯧꯕ ꯄꯣꯠꯅꯦꯀꯣ ꯑꯗꯨꯒ ꯏꯟꯀꯝ ꯂꯥꯛꯀꯅꯤ ꯌꯥꯔꯤꯈꯩꯗꯤ ꯏꯟꯀꯝꯁꯦ ꯑꯅꯝꯕꯅ ꯁꯤꯗ ꯂꯥꯛꯏꯕ ꯄꯣꯠꯁꯦ ꯊꯕꯛꯇꯗꯤ ꯂꯥꯛꯇꯦꯀꯣ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯑꯗꯩꯗꯤ ꯗꯤꯖꯤꯇꯦꯜ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯅꯝꯕꯅ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯁꯨꯔꯌꯁꯨ 8th ꯍꯥꯎꯁꯇ ꯂꯩ ꯁꯨꯔꯌꯁꯨ 8th ꯍꯥꯎꯁꯇ ꯂꯩꯕꯁꯦ ꯐꯩꯌꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯑꯁꯦꯡꯕ ꯈꯪꯕ ꯉꯝꯗꯕꯁꯦ ꯅꯪꯅ ꯌꯦꯡꯕꯗꯗꯤ ꯈꯪꯕ ꯉꯝꯅꯤꯕ ꯑꯁꯦꯡꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯅꯁꯥꯗ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯋꯥꯈꯜ ꯆꯃꯝꯅꯔꯝꯕ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯑꯗꯨ ꯑꯩ ꯁꯤ ꯇꯧꯒꯗꯕꯅꯤꯀꯣꯅ ꯍꯥꯏꯗꯤ ꯈꯟꯊꯔꯛꯄꯗꯣ ꯋꯥꯈꯜ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯐꯠꯇꯕ ꯍꯥꯏꯔꯒꯗꯤ ꯁꯅꯤ 3rd ꯍꯥꯎꯁꯇ ꯂꯩꯁꯜꯂꯦ ꯀꯣ ꯁꯤꯃ ꯈꯔ ꯐꯠꯇꯦ ꯇꯧꯒꯗꯕ ꯐꯠꯇꯦ ꯍꯥꯏꯁꯦ ꯑꯃꯔꯣꯝꯗ ꯐꯕꯗꯤ ꯆꯤꯡꯉꯦ ꯃꯔꯝꯗꯤ ꯁꯅꯤꯅ 3rd ꯍꯥꯎꯁꯇ ꯂꯩꯇꯥꯔꯗꯤ ꯅꯪꯒꯤ
ꯌꯦꯛꯅꯕꯗꯣ ꯑꯗꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯤꯕꯀꯣ ꯁꯅꯤꯗꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯊꯥꯔꯠ ꯍꯥꯎꯁꯇ ꯂꯩꯕꯁꯦ ꯑꯗꯨꯕꯨ ꯅꯪꯁꯦ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯐꯪꯕꯗꯤ ꯑꯣꯏꯔꯔꯣꯏꯕꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯆꯠꯇꯧꯕ ꯑꯃ ꯂꯩꯔꯗꯤ ꯑꯗꯨꯝ ꯗꯤꯂꯦ ꯆꯠꯄ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯁꯟ ꯈꯔ ꯋꯥꯠꯄꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄꯗ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯒ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯀꯦꯇꯨꯁꯨ ꯐꯠꯇꯦꯀꯣ ꯀꯦꯇꯨꯁꯨ ꯁꯦꯀꯦꯟ ꯍꯥꯎꯁꯇ ꯂꯩꯔꯦꯀꯣ ꯀꯦꯇꯨꯁꯨ ꯑꯗꯣ ꯀꯦꯇꯨꯁꯨ ꯁꯦꯀꯦꯟ ꯍꯥꯎꯁꯇ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯋꯥ ꯉꯥꯡꯕꯃꯇꯝꯗ ꯈꯤꯇꯪ ꯀꯤꯌꯔꯐꯨꯜ ꯑꯣꯏꯕꯤꯌꯨ ꯍꯥꯏꯀꯣ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯅꯪ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯈꯩꯒ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯔꯀꯔꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯁꯨ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯔꯥꯁꯤ ꯑꯅꯝꯕꯅ ꯇꯧꯋꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯅꯪꯅ ꯄꯦꯄꯔ ꯑꯃ ꯁꯥꯏꯟ ꯇꯧꯔꯝꯗꯥꯏ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯔꯝꯗꯥꯏꯗ ꯕꯦꯡꯀꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯈꯤꯇꯪ ꯗꯤꯂꯦ ꯆꯠꯀꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯄꯦꯄꯔ ꯋꯥꯔꯛ ꯇꯧꯕ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯃꯦꯔꯦꯖꯀ ꯄꯥꯔꯠꯅꯔꯁꯀ ꯍꯥꯏꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯎꯕ ꯒ꯭ꯔꯣꯠ ꯑꯃꯗꯤ ꯂꯩꯔꯦꯀꯣ ꯌꯥम चाउबा ग्रोथ अम लेरे रिलेशनशिप की अदुगा इनकम फाइनेंस का हाई तारगदी मिक्स ता चलेको हाइदी खंगौदना राहुनदी पिरक्पा तवदब केतुसिना मुक हाइदी खरा बजेट तो युमगी चंगनगिबगुंबा अदुमाइना एक्सपेंस तो अदुमाइना ओय अदुगा नंगी पर्सनल हाइतारे पर्सनल लाइफ की हारगदी चुमना चलो हाइको अदु तवदब थपक्ति यामनी हाइको अदु नाथोकनो हाइको अदुगा हेल्थ नंगी हक्चांगी हारगदी नंग क्लियरिटी अमदि लाकनीको मेंटल गिदे अदुबु हक्चांगदि सोकपा पनबा अदुमाइना तवे हाइको खितंग अदुदुना नंग खितंगदि सिदा खितंग चेक्सनबे तारे वाखलबुदि लैतारानी तवदबु इसा सोकपा खोटपा अदुमाइना पनबा तवे याइको अदुगा मकर राशिगी प्रेडिक्शन हम तौरंगे चुम्ब्रे योंगो प्रेडिक्शन मागिसे अनी तौरागे अनीमकसे अनीमकसे चुम्दी चुम्मनी अदो अमदि मयामना खंगदबसु याइबको अमदि खंगनी अदम हाइजरके सक्सेस न ngairagati leirena haiboko मकर राशिगी ओइना अदुगा गुड न्यूज अमदि लाकनी हाबनेबको अदुगा सिगी पोचे चुम्ब्रे यमबियो म्याम अगस्त राशिदको अनौबा एनवायरनमेंट अमदा लेबा याइ अदु एक्सेप्ट तौबियो हाइको अनौबा एनवायरनमेंट हाइजे अतै नते नंग पार्टनर दवरगसो अनौबा थेंगनबा हाइतारे अनौबा थेंगनबा अदुगी मागा पुलागदी मागी एनवायरनमेंट अदु तिलकदोइनी अदुमाइना ओइबा अदैदि थबक्की मतंग दवरगसो इता अनौबा मफम अमा नत्र मफम खतंग नतबिदा नंगी नुसिनारंबदो अमा चेंज तौरक्पा अमा लाक्पा अदुमाइना अदुगिदो एक्सेप्ट तौरगा हाइदि अदुदा एनवायरनमेंट यानबा चपियो हाइबनिको अदुदो चुम्ब्रे यमबियो को मकर राशिगी मथंग कुंभ राशि को कुंभ राशि अगस्त 2026 की ग्रह की यंजरपनी मून साइन यंजरपनी लोरपद प्रिडिक्शन जो हापचरंगे अगस्त थागी को चुम्ब्रना यंबियु को मैम चुम तारगदी अगस्त लोरपद अमुक चंगा कमेंट हाइबिरमदब ग्रह की खोंचत यंजरपनी यंजरगे को कुंभ राशि कई कई थोलकदबना इवेंट कई लेबदे नौना वीडियो सेमजरके अहानबद ख्वाइदगी फबा हारगदी अगस्त थागी को राहु यामना फैको राहु जे फर्स्ट हाउस ता लेरे कुंभ राशि की ओइना सिदना नंगोंदा आइडिया मयाम पिरानी अदगिदी फोकस हाना तौबा ngamamdabdo नंगी फोकस तौरानी को अदुगा पैसा नुसागिदी नतेको राहु जे पैसा याम पि हारगा सिददी पैसा की मतंग ओइरोय नंगी वखल यामना चाव हाइतारेने सिमक तौरगदी का हाइबैको अदुमाइना ओइनी अदुगा फोकस नसादा फोकस याम पिजरनी नसा लुना नानबा अदुमाइना को अदुमाइ ओइरकनी राहु यामना फै अदुगा जुपिटर 6 हाउस ता लेको दंगी गुरु अदुदुना खितंग जुपिटर दा 6 हाउस ता लेबजे खितंग चैलेंजिंग ओइ अदु फत्ते हाबदि हाइरोको खितंग चैलेंजिंग ओइ बाइसे अफबदा हाइतारगना नंगी हाना लेरंबा पैसा पुथाबा वगैरह अदुदो सॉल्व तौबा अदुमाइना को अदुमाइना ओइरकनी अदुगा नंगी हेल्थ इशू हेल्थ नसा नुंगाइतबा खोतबा लेरंबदो खितंग माना मतेंग पांगबिबा हाइतारे मैनेज तौबदको अदुमाइना ओइ अदुगा सूर्यना सनजे 7 हाउस ता लेबको सिसना मरम ओइरकान नंगोंदा क्लियरिटी अमा लाक्पा नंगा तौदिसे कइनो तौरिसे करिनो खंगकपदो अदुमाइना ओइ अदुगा नंगी पार्टनरशिप हाइतारे को
ꯕꯤꯖꯤꯅꯦꯁꯀꯤ ꯇꯧꯃꯤꯟꯅꯕ ꯈꯣꯠꯄ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯅꯪꯅ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯤꯌꯥꯝꯅ ꯍꯥꯏꯗꯤ ꯃꯤ ꯂꯩꯀꯥꯏꯒꯤ ꯅꯠꯇꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯄꯨꯂꯞ ꯆꯤꯡꯉꯤꯀꯣ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯁꯨ ꯀꯣꯆꯤꯡ ꯌꯥꯎꯕ ꯑꯣꯏꯔꯒꯁꯨ ꯃꯤꯅ ꯍꯦꯛ ꯃꯁꯛ ꯈꯪꯕꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤ ꯑꯗꯨꯕꯨ ꯁꯅꯤꯁꯦ ꯂꯣꯏꯗꯧꯔꯦꯀꯣ ꯁꯅꯤꯒꯤ ꯁꯔꯦ ꯁꯥꯊꯤ ꯂꯩꯕꯅꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤꯁꯨ ꯍꯧꯖꯤꯛꯁꯦ ꯊꯥꯔꯠ ꯐꯦꯁꯅꯤꯀꯣ ꯂꯣꯏꯁꯤꯜꯂꯛꯄ ꯐꯦꯁꯅꯤ ꯂꯣꯏꯁꯤꯜꯂꯛꯄ ꯐꯦꯁꯁꯤꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯋꯥꯁꯨ ꯋꯥꯔꯝꯒꯗꯕ ꯃꯥꯟꯗꯦ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯣꯏ ꯃꯃꯥꯡ ꯆꯍꯤ 2-3 ꯁꯤꯗꯗꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯈꯤꯇꯪ ꯐꯔꯛꯑꯝꯒꯗꯕ ꯃꯥꯜꯂꯦ ꯁꯤꯁꯤꯅ ꯅꯪꯒꯤ ꯄꯩꯁꯥꯒꯤ ꯍꯥꯎꯁꯇꯅꯦꯕꯀꯣ ꯆꯪꯉꯛꯏꯁꯦ ꯁꯅꯤꯁꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯣꯏ ꯄꯩꯁꯥ ꯂꯥꯛꯇꯦ ꯍꯥꯏꯕꯃꯛꯇꯤ ꯌꯥꯔꯣꯏꯀꯣ ꯃꯔꯝꯗꯤ ꯑꯋꯥꯕ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔ ꯐꯔꯦ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯂꯩꯔꯛꯏꯁꯦ ꯑꯗꯨꯗꯨꯅ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯂꯥꯛꯄꯁꯦ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯑꯃ ꯅꯪ ꯍꯥꯏꯔꯨꯕꯗ ꯑꯣꯏꯔꯁꯨ ꯄꯤꯔꯛꯀꯅꯤ ꯇꯧꯕꯗꯕꯨ ꯈꯤꯇꯪ ꯗꯤꯂꯦꯗꯤ ꯂꯩꯅꯤꯕꯀꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯃꯤꯉꯣꯟꯗ ꯄꯩꯁా ꯄꯤꯊꯣꯛꯄ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨꯀꯣ ꯈꯪꯒꯗꯕ ꯑꯃ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯁꯅꯤꯒꯤ ꯁꯔꯦ ꯁꯥꯊꯤ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯣꯔꯠꯀꯠꯁꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯀꯦꯇꯨꯁꯦ 7 ꯍꯥꯎꯁꯇ ꯂꯩꯌꯦꯕ ꯀꯦꯇꯨ 7 ꯍꯥꯎꯁꯇ ꯂꯩꯕꯁꯦ ꯋꯤꯛ ꯑꯣꯏꯀꯣ ꯁꯤꯁꯦ ꯐꯠꯇꯦ ꯁꯤꯁꯤꯅ ꯀꯩꯗꯧꯋꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯈꯪꯍꯧꯗꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩꯗꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯑꯗꯒꯤꯗꯤ ꯁꯣꯏꯔꯦꯗꯤ ꯈꯪꯉꯁꯨ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯕꯨ ꯃꯥꯔꯀꯔꯤꯁꯦ ꯁꯤꯗꯅ ꯑꯃꯨꯛ ꯃꯥꯔꯀꯔꯤꯁꯦ ꯑꯅꯝꯕꯅ ꯔꯥꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯈꯔ ꯐꯠꯇꯦꯀꯣ ꯃꯥꯔꯀꯔꯤꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯁꯤꯗꯅ ꯑꯃꯨꯛ ꯀꯩꯗꯧꯋꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯅꯪꯒꯤ ꯃꯆꯥꯅꯦ ꯅꯪꯒꯤ ꯗꯦꯂꯤ ꯂꯥꯏꯐꯇ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯑꯗꯩ ꯃꯤꯅ ꯁꯥꯎꯈꯤꯕ ꯋꯥꯔꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯌꯥꯏꯀꯣ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯋꯥꯈꯜ ꯅꯪ ꯐꯣꯀꯁ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯩꯁా puthꯔꯝꯕ ꯈꯣꯠꯂꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯣ ꯅꯪ ꯁꯤꯡꯕ ꯉꯝꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯌꯦꯛꯅꯕ ꯃꯤ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯅꯪꯅ victory ꯇꯧꯕ ꯉꯝꯅꯤꯀꯣ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯀ ꯁꯦꯚꯤꯡꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯀꯣ ꯑꯗꯨꯕꯨꯗꯤ ꯁꯅꯤꯒꯤ ꯂꯩꯕꯩꯅꯦ ꯐꯦꯁ 3 ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯗꯨꯅꯅꯦ ꯊꯥꯔꯠ ꯐꯦꯁꯅꯦ ꯂꯣꯏꯔꯛꯄꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯈꯤꯇꯪꯗꯤ ꯗꯤꯂꯦ ꯆꯠꯄ ꯌꯥꯅꯤ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯒꯁꯨ ꯄꯩꯁꯥ ꯍꯦꯛ ꯍꯟꯖꯤꯜꯂꯛꯇꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯛꯄ ꯌꯥꯏꯀꯣ ꯑꯗꯩ ꯔꯤꯂꯦꯁꯟꯁꯤꯞꯇ ꯍꯥꯏꯔꯒꯗꯤ ꯈꯔ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯃꯣꯁꯅꯦꯜ ꯈꯤꯇꯪ ꯗꯤꯁꯇꯦꯟꯁꯇꯣ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯅꯤꯀꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯣꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯛꯁꯅꯨ ꯑꯗꯨꯒ ꯀꯨꯝꯚ ꯔꯥꯁꯤꯒꯤꯁꯨ ꯀꯩꯅꯣꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯄ꯭ꯔꯤꯗꯤꯛꯁꯟꯗꯣꯀꯣ ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ ꯑꯥꯒꯁ ꯊꯥꯒꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯅꯪꯅ ꯃꯐꯝ ꯑꯅꯤ ꯆꯠꯂꯦ ꯈꯜꯂꯣ ꯃꯐꯝ ꯑꯃꯗꯅ ꯑꯐꯕ ꯄꯤꯔꯛꯀꯅꯤꯕ ꯃꯐꯝ ꯑꯃꯗꯅ ꯐꯠꯇꯕ ꯄꯤꯅꯤꯕꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯦꯝ ꯍꯥꯟꯅ ꯅꯪꯁꯦ ꯌꯥꯝꯅꯗꯤ ꯂꯥꯏꯕ ꯄꯣꯠ ꯑꯣꯏꯒꯗꯕ ꯇꯧꯕꯇꯕꯨ ꯅꯪꯅ ꯁꯣꯏꯔꯛꯑꯀꯥꯟꯗ ꯑꯁ ꯍꯥꯟꯅ ꯈꯪꯖꯔꯝꯃꯗꯤ ꯁꯤ ꯌꯥꯝ ꯂꯥꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯧꯅꯦꯅ ꯈꯟꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯂꯛꯀꯅꯤꯀꯣ ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯥꯒꯁ ꯊꯥꯁꯤꯗ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯦꯝ ꯃꯊꯪꯒꯤ ꯔꯥꯁꯤ ꯑꯔꯣꯏꯕ ꯔꯥꯁꯤꯅꯤꯀꯣ ꯃꯤꯅ ꯔꯥꯁꯤ ꯃꯤꯅ ꯔꯥꯁꯤꯒꯤꯁꯨ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯅꯤ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯖꯕꯅꯤ ꯑꯥꯒꯁ ꯊꯥ 2026ꯀꯤꯀꯣ ꯂꯣꯏꯔꯛꯄꯗꯁꯨ ꯑꯩ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃꯗꯤ ꯄꯤꯖꯔꯝꯒꯦ ꯑꯗꯨꯁꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯌꯦꯡꯉꯛꯄꯗ ꯍꯣꯏ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯕꯨꯗꯤ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯒ꯭ꯔꯍꯁꯦ ꯋꯤꯛ ꯑꯣꯏꯕꯅ ꯈꯔ ꯍꯦꯜꯂꯦꯀꯣ ꯍꯟꯗꯛꯀꯤ ꯑꯥꯒꯁ ꯊꯥꯁꯦ ꯑꯗꯨꯕꯨ ꯋꯤꯛ ꯑꯣꯏꯕꯒꯤꯗꯤ ꯍꯦꯜꯂꯦ ꯍꯥꯏꯔꯤꯁꯦ ꯑꯇꯩꯗꯤ ꯑꯝꯇ ꯅꯠꯇꯦ ꯏꯁꯥꯒꯤ ꯄꯣꯠꯇ ꯑꯣꯏꯕ ꯉꯥꯛꯇ ꯑꯣꯏꯀꯣ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯉꯥꯛꯇ ꯑꯣꯏ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯐꯕ ꯒ꯭ꯔꯍꯁꯦ ꯖꯨꯄꯤꯇꯔ ꯅꯪꯒꯤ ꯒꯨꯔꯨ ꯁꯨꯔꯌꯒ ꯁꯤ ꯑꯅꯤꯁꯦ ꯐꯩꯌꯦꯕꯀꯣ ꯍꯣꯏ ꯁꯤ ꯑꯅꯤꯁꯦ ꯐꯔꯒꯕꯨꯗꯤ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗ꯭ꯔꯦ ꯑꯇꯩ ꯈꯔ ꯋꯤꯛ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯕꯨ ꯀꯩꯀꯩ ꯊꯣꯛꯂꯛꯀꯗꯕꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯖꯨꯄꯤꯇꯔꯁꯦ 5th ꯍꯥꯎꯁꯇ ꯂꯩꯌꯦꯕꯀꯣ ꯁꯤꯁꯤꯅ ꯀꯩ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯅꯪꯁꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯗꯤ ꯄꯤꯔꯛꯀꯅꯤꯕ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯗꯤ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯇꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯪ ꯑꯗꯨꯗ ꯑꯐꯕꯗꯤ ꯄꯤꯌꯦꯕꯀꯣ ꯑꯗꯩꯗꯤ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗ ꯌꯨꯝ ꯄꯥꯜꯂꯕ ꯑꯣꯏꯔꯒꯁꯨ ꯅꯪꯒꯤ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯗꯒꯤ
ꯅꯨꯡꯉꯥꯏꯕ ꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯁꯨꯔꯌꯅ 6th house ꯂꯩꯌꯦꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯏ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅꯗꯤ ꯄꯥꯋꯔꯐꯨꯜꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯑꯀꯟꯕꯗꯤ ꯑꯣꯏꯗꯣꯏꯅꯤ ꯃꯔꯝꯗꯤ ꯂꯤꯒꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯍꯦꯜꯊꯀꯤ ꯏꯁꯨ ꯂꯩꯔꯝꯕ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯀꯝꯄꯤꯇꯤꯇꯔꯅ ꯅꯪꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯌꯦꯛꯅꯕꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯣꯏꯔꯁꯨ ꯅꯪ ꯑꯗꯨꯒꯤ ꯄꯨꯂꯞꯇ ꯃꯥꯌꯣꯛꯅꯕ ꯉꯝꯅꯤꯕ ꯂꯣꯏ ꯉꯥꯛꯊꯣꯛꯀꯅꯤꯕ ꯅꯪꯅ ꯉꯝꯕꯩ ꯆꯥꯟꯁ ꯂꯩꯌꯦꯕꯀꯣ ꯐꯠꯇ꯭ꯔꯤꯕ ꯄꯣꯠꯁꯦ ꯁꯦꯇꯟ ꯀꯣ ꯁꯅꯤꯁꯦ 1st house ꯂꯩꯁꯜꯂꯦꯕ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯁꯦꯀꯦꯟ ꯐꯦꯁ ꯆꯠꯂꯤꯕ ꯁꯅꯤꯒꯤ ꯁꯥꯔꯦ ꯁꯥꯇꯤꯒꯤ ꯃꯤꯅ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯗꯨꯅ ꯄꯨꯔꯥ ꯍꯧꯖꯤꯛꯀꯤ ꯃꯤꯅ ꯔꯥశꯤꯒꯤ ꯑꯣꯏꯅ ꯄꯤꯛ ꯐꯦꯁꯇꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯗꯁꯥꯒꯨꯝꯕ ꯈꯔ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯀꯃꯦꯟꯇ ꯑꯣꯏꯔꯁꯨ ꯑꯗꯨꯒꯤ ꯉꯥꯛꯊꯣꯛꯅꯕꯗꯨꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯤꯅ ꯔꯥశꯤꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯗꯁꯥ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯄꯨꯔꯥ ꯄꯤꯛ ꯐꯦꯁꯅꯦ ꯍꯧꯖꯤꯛꯀꯣ ꯁꯅꯤꯒꯤ ꯁꯥꯔꯦ ꯁꯥꯊꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯗꯥꯏꯔꯦꯛ ꯀꯩꯅꯣꯗ ꯑꯣꯏꯅ ꯂꯥꯛꯀꯅꯤꯕ ꯃꯦꯟꯇꯦꯜ ꯄ꯭ꯔꯦꯁꯔꯅꯦ ꯑꯗꯩꯗꯤ ꯋꯥꯈꯜ ꯋꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩꯗꯤ ꯐꯤꯖꯤꯀꯦꯜꯗꯁꯨ ꯏꯁꯥꯁꯨ ꯋꯥꯕ ꯏꯁꯥ ꯁꯣꯛꯄ ꯏꯁꯥ ꯅꯥꯕ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯗꯤꯂꯦ ꯆꯠꯄ ꯑꯗꯒꯤꯗꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯈꯣꯠꯄꯗꯁꯨ ꯃꯤ ꯀꯟꯅ ꯄꯨꯅꯤꯡꯗꯕ ꯃꯤꯅ ꯍꯦꯛ ꯋꯥꯁꯨ ꯇꯥꯕꯤꯗꯕ ꯄꯨꯔꯥ ꯄꯤꯛ ꯐꯦꯁꯅꯤꯀꯣ ꯍꯧꯖꯤक ꯂꯩꯗꯣꯏꯁꯦ ꯁꯅꯤꯒꯤ ꯁꯥꯔꯦ ꯁꯥꯇꯤꯒꯤ ꯃꯤꯅ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯔꯥꯍꯨꯁꯨ ꯑꯗꯨꯝ 12th house ꯑꯃꯨꯛ ꯂꯩꯁꯜꯂꯦ ꯔꯥꯍꯨꯁꯤꯅ 12th house ꯂꯩꯁꯜ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥꯁꯦ ꯈꯪꯍꯧꯗꯅ ꯂꯣꯏꯅ ꯆꯠꯈꯤꯕꯀꯣ ꯈꯪꯍꯧꯗꯅ ꯆꯠꯈꯤꯕ ꯑꯗꯒꯤꯗꯤ ꯄ꯭ꯂꯥꯟ ꯁꯨꯛꯇꯧ ꯇꯧꯗꯅ ꯄ꯭ꯂꯥꯟ ꯈꯨꯗꯛꯇ ꯇꯧꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯑꯗꯨꯒ ꯀꯦꯇꯨꯅ 6th house ꯂꯩꯌꯦꯀꯣ ꯀꯦꯇꯨꯅ 6th house ꯂꯩ ꯇꯥꯔꯒꯗꯤ ꯍꯦꯜꯊꯀꯤ ꯁꯤꯝꯇꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯗ ꯂꯥꯏꯑꯣꯡꯁꯦ ꯈꯪꯍꯧꯗꯕꯤꯗ ꯅꯥꯕꯒꯨꯝꯕ ꯀꯣ ꯑꯗꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯔꯤꯂꯦꯇꯤꯞꯁꯀꯤ ꯁꯤꯡꯗꯩꯁꯨ ꯃꯇꯦꯡꯁꯨ ꯐꯪꯗꯕ ꯑꯗꯩ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄ ꯌꯥꯏꯀꯣ ꯁꯤꯗꯁꯨ ꯑꯃꯨꯛ ꯃꯥꯔꯀꯨꯔꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯦ ꯃꯦꯃꯣꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯥꯡꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯈꯜ ꯃꯥꯡꯕ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕ ꯑꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝ ꯈꯔ ꯌꯥꯁꯜꯂꯛꯇꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯣꯛꯄ ꯌꯥꯏ ꯁꯅꯤꯒꯤ ꯁꯥꯔꯦ ꯁꯥꯇꯤ ꯄꯨꯔꯥ ꯄꯤꯛ ꯐꯦꯁꯅꯦꯀꯣ ꯍꯧꯖꯤꯛ ꯃꯤꯅ ꯔꯥశꯤꯒꯤ ꯂꯩꯔꯤꯁꯦ ꯑꯗꯨꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯅꯝꯕꯅ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯦꯀꯣ ꯄꯥꯔꯁꯣꯅꯦꯜ ꯉꯥꯛꯇꯅꯤꯅ ꯑꯗꯨꯒ ꯅꯪꯒꯤ ꯑꯐꯕ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯈꯣꯠꯄ ꯑꯗꯨꯗꯒꯤꯗꯤ ꯃꯤꯅ ꯇꯧꯔꯛꯄ ꯈꯣꯠꯄꯗꯒꯤ ꯅꯪ ꯉꯥꯛꯊꯣꯛꯀꯅꯤꯕ ꯚꯤꯛꯇ꯭ꯔꯤ ꯅꯪꯅ ꯑꯣꯏꯅꯤ ꯃꯔꯝꯗꯤ ꯁꯅꯤꯗꯣ ꯄꯨꯔꯥ ꯅꯪꯗꯤ ꯁꯅꯤꯗ ꯄꯨꯔꯥ ꯄꯤꯛ ꯐꯦꯁꯇ ꯂꯩꯔꯤꯕꯅꯤ ꯅꯪꯉꯣꯟꯗꯗꯤ ꯃꯤꯅ ꯍꯦꯟꯖꯜꯂꯛꯄꯗꯤ ꯌꯥꯔꯣꯏꯕꯀꯣ ꯉꯥꯛꯊꯣꯛꯀꯅꯤ ꯇꯧꯒꯗꯕꯨ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝꯅ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯨ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯈꯪꯍꯧꯗꯅ ꯄꯩꯁా ꯆꯠꯄ ꯑꯅꯥꯕꯗ ꯍꯦꯛ ꯆꯠꯈꯤꯕ ꯃꯤꯅ ꯔꯥశꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩ ꯃꯤꯅ ꯔꯥశꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯄꯤꯛ ꯐꯦꯁꯅꯦ ꯁꯤꯗꯤ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯊꯣꯛꯑꯒꯀꯣ ꯍꯥꯏꯗꯤ ꯀꯩ ꯇꯧꯕ ꯌꯥꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯊꯣꯛꯄꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯃꯤꯅ ꯔꯥశꯤꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯨꯝꯃꯒꯕꯨꯗꯤ ꯑꯗꯨꯝ ꯆꯨꯝꯃꯦ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯃꯤꯅ ꯔꯥశꯤꯒꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯗꯁꯥ ꯁꯨꯃꯥꯏꯅ ꯇꯥꯏ ꯈꯣꯠꯂꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯃꯤꯅ ꯔꯥశꯤꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯀꯩꯀꯥꯗꯤ ꯂꯣꯏꯅ ꯐꯅꯤꯕꯀꯣ ꯅꯪꯒꯤ ꯖꯣꯕ ꯇꯧꯕ ꯑꯣꯏꯔꯁꯨ ꯏꯟꯀꯝ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯑꯌꯦꯠꯄ ꯂꯩꯔꯣꯏ ꯇꯧꯒꯗꯕꯨ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯅꯪꯒꯤ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯂꯣꯏ ꯂꯩꯅꯤꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯥꯒꯁ ꯊꯥꯁꯤꯒꯤꯅꯤꯀꯣ ꯄ꯭ꯔꯤꯗꯤꯛꯁꯟꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ